Lengsin Berksi Maya Mangang Pakhang Taram Okjari ngasi miyam gidamakta anauba film amamuk puduna lakjari tamin nasi film asi nupi macha ahum khaki warini nupi singna samaj asida thengnariba awaba khudongthiba mayam amadi samaj asina nupi singbu karamba miyengda yingbibagi haibadu film asida tamin nasi film asida maming lairaba actor Amitabh Bachchan su yauri film asi haudringida wafam khara thamjage madudi film asida phi thongdaba wari khara yauri maram aduna kanagumna hainadaba yaurabasu wadi tangkak adu kanthokpiyu mayam film se amu haurasi film sigi ahan basinda nungdang athengbani hotel da nupa ahum katang thorakhi makhoi mayam adugi marakta Rajbir koba nupa amadudi mamai da ngakta terami mamai do phina khumjinduna hospital da chatnanaba gari tongkhi dampina gari kanna thorami mayam maraktagi Biswasna hari dampi thodo asi matang da police tadi case tongnara oiko dampina hari toroida haiduna gari kanna thokhi asomdasu nupi ahum katang taxi tongduna mayumda halakhi makhoi mamaida ningamdabagi mami tarami mungsuk mungjanana lerami nupi ahum asigi maming Phalak Minal amadi Andrea kawi makhoi ahum Delhi da punna baraka ama longwina duna leiba ngaktani makhoi ahum masa masagi oiba thabak amamam tawduna sen talibi nupi ngaktani mathang sinda nupi singado makhoina leriba baragi ka du yorakhi makhoi masa thak nituna leinarami mayam maraktagi Phalak na harai noida aiding sainda chalasi hajabani ingit hanjin nasu tawjakhibani asomda su Rajbir doctor gi operation table mathakta thangatuna sokliba singdo photpa horami operation lorakpada doctor adun harai kokta khara thina sokhiba maramna magi mako ase MRI di lahanni Biswasna harai ado doctor magi mamita sokhiba dudi kamdauba doctor na harai mamita thilamba lili mache singadudi loina lothokre adobu haujiki oinadi kemta confirm oidri magi bandage asi lothokpa matamda mahaki mamitki phibam ase khangani harami mathangi sinda Minal washroom da lerami aduga magi pambo amadi magi khawri da taidiba drop singado taithoklami asomdana amuk dampina Ankit kawanupa amada phone tawduna harami nahak Suraj kunda amtala o Rajbir do yam thina sokle ai Google location tharake harami mathangi ayukta nupi ahum aduga building thangnana leminaba Sehegal kawa ukil adugi mana ayuk walking chenana thorakhi nungsit phataba marna Sehegal marks ma uptuna walking chalami adubu Sehegal na park yorokpa matamdadi mafam aduda upawar pal singna sengdoklaba asengba nungsit phangbadagi mahak marks lothokutuna sor chaning tana holami aduga manakta leramba bench amada phamduna lerami park asigi nakanda Minal su walking chalami adubu Minal gi matawadu ubada Sehegal na mabu yengduna lerami Minal gi mawang matawaduda Sehegal su khangle mawanda karigumba kharadi thokre haibase Minal su Sehegal na yenglibado khangi adubu kari maramgi jenglibano haibadudi khangdamnina mahakti kiboy kariboy adum handuna chenkre mathangi sinda Rajbir gi makhura asi MLA oi mamingna Ranjit kawi maagi mayumda mi mayam amasu wanomba laklamba miyo singdo chatkhaba matungda Ranjitna magi PA da hai Rajbir da call taw adubu Rajbir di call parakte nupi macha amana lakchakhibado madugi sauduna lerami maram aduna Ankitna phone parai aduga harai kaka ai Ankitni Ranjitna harai Rajbir da phone pahala o maunda soklibado kyam soklage harami Ankitna harai kaka Rajbir di asomda anabagi leiri maram aduna madi wari sanaba nungairaroi ado kaka magi mamaida makhul 7-9 di phot le harami Ranjitna mu harai aphot padudi alaibani magi mamitudi kamdorobage Ankitna harai kaka adugi di hauji kem confirm tadri magi bandage kan thokpa matamda phajana confirm oiragani haina doctor na harai harami Ranjitna hanglai Rajbir da phurakliba miyosing ado kana no Ankitna walo aladuna harai masigi maramda kaka matha saruranu aina thokpa phanaba silage haramaga phone thalami mathangi sinda Andrea magi office matam loradana nungdang mayumda halakhi adubu building thangnana leminariba miyosing adunadi mahakpu nungsiba miyengna yengbiramde hangoina yengbirami mathangi sinda nupi ahum aduna leriba baragi yumbu oiriba Kasturi Lal tumningeda phone ama laklami phone aduda sakhangdaba nupa amana harai nangi barada leribi nupi ahumdo athobu matamda tanthokko Kasturi Lal na hai kaino ibungo nakhoin haridubo aidi gyan tadrene nupa aduna mo harai nangi barada leribi nupi ahumdo yam phattabini makhoi mathong hoktabin pingaktani maram aduna makhoi bu athobu matamda tanthokko Kasturi Lal na hai modi yamna phaba nupi macha ngaktani makhoi aigi baragi ka sida leiraklibase chahi 2-3 surabani moidi aina masak mun khangi nupa aduna harai Kasturi Lal nangi waido ai taningde aina hariba singase masi hana taw nupi singado hainabi makhalgi nupi singaduni ko kona tungda chopcharakani haramaga phone thamki
ꯃꯊꯪꯒꯤꯁꯤꯟꯗ ꯑꯌꯨꯛꯅꯤ ꯑꯗꯨꯕꯨ ꯅꯨꯄꯤꯁꯤꯡꯗꯣ ꯀꯥ ꯑꯃꯇꯗ ꯄꯨꯟꯅ ꯂꯩꯃꯤꯟꯅꯖꯔꯕꯁꯨ ꯃꯈꯣꯏ ꯋꯥ ꯀꯩꯝꯇ ꯍꯥꯏꯅꯔꯝꯗꯦ, ꯃꯥꯒꯤ ꯃꯊꯧ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯐꯂꯛꯅ ꯍꯥꯏꯔꯛꯏ, ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯁꯨꯡꯁꯥꯟ ꯁꯥꯟꯅꯗ꯭ꯔꯒ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯗꯣ ꯃꯁꯥ ꯃꯇꯣꯝꯇ ꯁꯣꯜꯕ ꯇꯧꯔꯛꯂꯣꯏ꯫ ꯃꯤꯅꯥꯜꯅ ꯍꯥꯏꯔꯛꯏ, ꯊꯣꯛꯈ꯭ꯔꯕꯗꯤ ꯊꯣꯛꯈ꯭ꯔꯦ, ꯂꯣꯏꯈ꯭ꯔꯕꯗꯤ ꯂꯣꯏꯈ꯭ꯔꯦ, ꯃꯗꯨꯒꯤꯗꯃꯛꯇ ꯀꯩꯁꯨ ꯈꯜꯂꯨꯔꯅꯨ, ꯑꯩꯈꯣꯏꯁꯨ ꯀꯥꯎꯊꯣꯛꯂꯁꯤ ꯑꯗꯨꯒ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯔꯝꯗ ꯅꯨꯄꯥꯁꯤꯡ ꯑꯗꯨꯁꯨ ꯀꯥꯎꯊꯣꯛꯂꯝꯂꯒꯅꯤ꯫ ꯐꯂꯛ ꯑꯃꯗꯤ ꯑꯦꯟꯗ꯭ꯔꯤꯌꯥꯅ ꯍꯥꯏꯔꯛꯏ, ꯃꯣꯏꯗꯤ ꯏꯂꯥꯏ ꯂꯥꯏꯅ ꯀꯥꯎꯊꯣꯛꯄ ꯉꯝꯂꯣꯏ, ꯃꯈꯣꯏꯗꯤ ꯌꯥꯝꯅ ꯊꯤꯅ ꯁꯣꯛꯈꯤꯕꯁꯨ ꯌꯥꯎꯕꯅꯤ, ꯃꯣꯏꯅ ꯑꯩꯈꯣꯏꯗ ꯀꯦꯁ ꯇꯧꯔꯛꯄ ꯐꯥꯎ ꯌꯥꯔꯤꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯐꯂꯛꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ, ꯑꯩꯈꯣꯏꯅ ꯊꯧꯗꯣꯛ ꯑꯗꯨ ꯀꯥꯎꯊꯣꯛꯂꯦ ꯍꯥꯏꯔꯁꯨ ꯅꯨꯄꯥꯁꯤꯡ ꯑꯗꯨꯅꯗꯤ ꯊꯧꯗꯣꯛ ꯑꯗꯨ ꯀꯥꯎꯊꯣꯛꯄ ꯉꯝꯒꯗꯧꯔꯤꯕ꯭ꯔꯥ? ꯂꯃꯟ ꯁꯣꯏꯗꯅ ꯈꯨꯝꯂꯛꯀꯅꯤ꯫ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯁꯨꯔꯦ ꯑꯩꯈꯣꯏꯅ ꯏꯃꯨꯡ ꯑꯁꯤꯗ ꯃꯨꯡꯁꯨꯛ ꯃꯨꯡꯖꯥꯅꯅ ꯂꯩꯔꯤꯕꯁꯦ, ꯏꯃꯨꯡ ꯑꯁꯤꯗ ꯀꯅꯥꯝꯇ ꯅꯣꯛꯈꯤꯗ꯭ꯔꯦ, ꯏꯃꯨꯡ ꯑꯁꯦ ꯅꯣꯛꯄꯒꯤ ꯃꯈꯣꯜ ꯇꯥꯗꯕ ꯀꯨꯏꯔꯦ, ꯅꯈꯣꯏꯅ ꯀꯥꯎꯊꯣꯛꯂꯁꯤ ꯍꯥꯏꯔꯤꯗꯣ ꯅꯈꯣꯏ ꯀꯥꯎꯊꯣꯛꯂꯣ ꯑꯗꯨꯒ ꯑꯝꯇ ꯅꯣꯛꯎꯅꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯦꯟꯗ꯭ꯔꯤꯌꯥ ꯑꯃꯗꯤ ꯃꯤꯅꯥꯜꯗꯤ ꯑꯉꯥꯡ ꯈꯔ ꯑꯣꯏꯖꯔꯤ, ꯃꯔꯝ ꯑꯗꯨꯅ ꯐꯂꯛꯀꯤ ꯋꯥꯍꯩ ꯑꯁꯤꯗ ꯐꯥꯒꯤ ꯇꯧꯊꯣꯛꯇꯨꯅ ꯉꯥꯏꯍꯥꯛꯇꯪꯗꯤ ꯑꯋꯥꯕ ꯄꯨꯝꯅꯃꯛ ꯀꯥꯎꯗꯨꯅ ꯃꯈꯣꯏ ꯄꯨꯟꯅ ꯅꯣꯛꯃꯤꯟꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯣꯛꯂꯤꯉꯩ ꯇꯥꯟꯖꯥ ꯑꯁꯤꯗ ꯗꯣꯔꯕꯦꯜ ꯊꯤꯜꯂꯛꯈꯤ꯫ ꯐꯂꯛꯅ ꯌꯦꯡꯂꯨꯕꯗ ꯀꯁꯇꯨꯔꯤꯂꯥꯜ ꯑꯣꯏꯔꯝꯃꯤ꯫ ꯃꯊꯪꯒꯤꯁꯤꯟꯗ ꯀꯁꯇꯨꯔꯤꯂꯥꯜ ꯑꯃꯗꯤ ꯅꯨꯄꯤꯁꯤꯡ ꯑꯗꯨꯒ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯀꯁꯇꯨꯔꯤꯂꯥꯜꯅ ꯆꯥ ꯊꯛꯂꯗꯨꯅ ꯍꯥꯏꯔꯛꯏ, ꯏꯕꯦꯝꯃ ꯅꯈꯣꯏ, ꯑꯩ ꯋꯥ ꯑꯝꯇ ꯍꯪꯒꯦ ꯂꯥꯛꯄꯅꯤ, ꯅꯈꯣꯏꯗ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯀꯩꯁꯨ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯊꯣꯛꯈꯤꯕꯗꯤ ꯂꯩꯇꯦꯀꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯀꯁꯇꯨꯔꯤꯂꯥꯜ ꯃꯥꯅ ꯇꯁꯦꯡꯅ ꯍꯪꯅꯤꯡꯂꯤꯕ ꯋꯥꯍꯪꯗꯤ ꯍꯪꯕ ꯉꯝꯂꯝꯗꯦ꯫ ꯅꯨꯄꯤ ꯑꯍꯨꯝ ꯑꯗꯨꯁꯨ ꯋꯥꯍꯪ ꯑꯁꯤ ꯇꯥꯕꯗ ꯆꯤꯡꯅꯕ ꯐꯥꯎꯔꯝꯃꯤ, ꯑꯃꯅ ꯑꯃꯗ ꯌꯦꯡꯅꯗꯨꯅ ꯀꯀꯥ ꯀꯩꯁꯨ ꯇꯧꯗꯦꯗ ꯍꯥꯏꯔꯝꯃꯤ꯫ ꯐꯂꯛꯅ ꯍꯥꯏꯔꯛꯏ, ꯀꯀꯥ ꯀꯩꯗꯧꯕ ꯌꯥꯎꯔꯕꯒꯦ ꯀꯀꯥꯅ ꯁꯨꯃꯥꯏꯅ ꯍꯪꯂꯤꯕꯁꯦ? ꯀꯁꯇꯨꯔꯤꯂꯥꯜꯅ ꯍꯥꯏꯔꯛꯏ, ꯀꯩꯁꯨ ꯇꯧꯗꯦꯗ, ꯑꯗꯣ ꯑꯩ ꯆꯠꯂꯒꯦ, ꯃꯊꯪꯒꯤ ꯇꯥꯡ 8ꯇ ꯑꯃꯨꯛ ꯚꯔꯥ ꯂꯧꯕ ꯂꯥꯛꯂꯒꯦ ꯍꯥꯏꯔꯝꯃꯒ ꯆꯠꯈ꯭ꯔꯦ꯫ ꯀꯁꯇꯨꯔꯤꯂꯥꯜꯅ ꯍꯪꯅꯤꯡꯂꯤꯕ ꯋꯥꯍꯪ ꯑꯗꯨꯗꯤ ꯍꯧꯗꯣꯛꯄ ꯑꯗꯨꯝ ꯉꯝꯈꯤꯗ꯭ꯔꯦ꯫ ꯀꯁꯇꯨꯔꯤꯂꯥꯜ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯤꯅꯥꯜꯅ ꯍꯥꯏꯔꯛꯏ, ꯀꯀꯥꯗꯤ ꯀꯝꯗꯧꯅ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯔꯝꯗ ꯈꯪꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯁꯦꯟ ꯃꯊꯥ ꯁꯥꯗꯨꯅ ꯂꯩꯍꯧꯏ꯫ ꯃꯊꯪꯒꯤꯁꯤꯟꯗ ꯀꯁꯇꯨꯔꯤꯂꯥꯜ ꯃꯥꯒꯤ ꯁ꯭ꯀꯨꯇꯔ ꯊꯧꯗꯨꯅ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ, ꯑꯗꯨꯕꯨ ꯃꯥꯅ ꯂꯥꯛꯄ ꯃꯇꯝꯗ ꯕꯥꯏꯛ ꯑꯃꯅ ꯀꯟꯅ ꯊꯧꯖꯤꯜꯂꯛꯈꯤ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ꯫ ꯃꯔꯝ ꯑꯗꯨꯅ ꯀꯁꯇꯨꯔꯤꯂꯥꯜ ꯕꯥꯏꯛ ꯑꯗꯨ ꯊꯦꯡꯖꯤꯟꯅꯗꯅꯕ ꯂꯩꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯁꯣꯔꯣꯛ ꯃꯌꯥꯏꯗ ꯇꯨꯁꯤꯟꯈꯤ꯫ ꯀꯁꯇꯨꯔꯤꯂꯥꯜ ꯌꯥꯝꯅ ꯋꯥꯅ ꯆꯩꯅꯥ ꯈꯥꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯅꯥꯛ ꯅꯛꯄꯗ ꯂꯩꯔꯝꯕ ꯅꯨꯄꯥ ꯈꯔ ꯆꯪꯂꯛꯇꯨꯅ ꯀꯁꯇꯨꯔꯤꯂꯥꯜꯕꯨ ꯃꯇꯦꯡ ꯄꯥꯡꯒꯦ ꯇꯧꯏ, ꯑꯗꯨꯕꯨ ꯑꯪꯀꯤꯠ ꯆꯪꯁꯤꯜꯂꯛꯇꯨꯅ ꯌꯥꯔꯦ ꯌꯥꯔꯦ ꯅꯣꯏ ꯆꯠꯂꯣ ꯍꯥꯏꯗꯨꯅ ꯅꯨꯄꯥꯁꯤꯡ ꯑꯗꯨ ꯊꯥꯗꯣꯛꯈꯤ꯫ ꯑꯪꯀꯤꯠꯅ ꯀꯁꯇꯨꯔꯤꯂꯥꯜꯕꯨ ꯁꯣꯔꯣꯛꯇꯒꯤ ꯆꯤꯡꯈꯠꯄꯤꯔꯦ, ꯑꯗꯨꯒ ꯃꯥꯒ ꯂꯥꯛꯃꯤꯟꯅꯕ ꯅꯨꯄꯥ ꯑꯗꯨꯗ ꯍꯥꯏ, ꯀꯀꯥꯒꯤ ꯁ꯭ꯀꯨꯇꯔꯁꯦ ꯂꯣꯏꯅ ꯀꯥꯏꯔꯦ, ꯃꯔꯝ ꯑꯗꯨꯅ ꯂꯝꯕꯤꯗ ꯂꯥꯛꯄ ꯑꯣꯇꯣ ꯑꯃ ꯐꯥꯎ ꯍꯥꯏꯔꯝꯃꯤ꯫ ꯑꯪꯀꯤꯠꯅ ꯍꯥꯏꯔꯛꯏ, ꯀꯀꯥ ꯅꯪꯗꯤ ꯀꯩꯁꯨ ꯁꯣꯛꯇꯕ ꯅꯠꯇ꯭ꯔꯥ? ꯃꯁꯛ ꯈꯪꯍꯧꯕ꯭ꯔꯥ ꯕꯥꯏꯛ ꯊꯧꯔꯤꯕ ꯅꯨꯄꯥ ꯑꯗꯣ? ꯀꯁꯇꯨꯔꯤꯂꯥꯜꯅ ꯍꯥꯏꯔꯛꯏ, ꯑꯩꯗꯤ ꯀꯩꯁꯨ ꯁꯣꯛꯇꯦ, ꯕꯥꯏꯛꯇ ꯂꯥꯛꯄ ꯅꯨꯄꯥ ꯑꯗꯨꯁꯨ ꯑꯩꯗꯤ ꯎꯍꯧꯗ꯭ꯔꯦ ꯍꯥꯏꯔꯝꯃꯤ꯫ ꯂꯝꯕꯤꯗ ꯂꯥꯛꯄ ꯑꯣꯇꯣ ꯑꯃ ꯈꯥꯝꯃꯤ, ꯑꯗꯨꯒ ꯑꯪꯀꯤꯠꯅ ꯍꯥꯏ, ꯀꯀꯥꯁꯦ ꯑꯃꯔ ꯀꯣꯂꯣꯅꯤ ꯐꯥꯎꯗ ꯊꯤꯜꯂꯝꯃꯨ꯫ ꯀꯁꯇꯨꯔꯤꯂꯥꯜ ꯆꯤꯡꯅꯕ ꯐꯥꯎꯔꯛꯈꯤ, ꯃꯔꯝꯗꯤ ꯃꯥꯅ ꯑꯃꯨꯛꯇ ꯊꯦꯡꯅꯗ꯭ꯔꯤꯕ ꯁꯛꯈꯪꯗꯕ ꯅꯨꯄꯥ ꯑꯃꯅ ꯃꯥꯒꯤ ꯂꯩꯐꯝꯁꯦ ꯀꯝꯗꯧꯅ ꯈꯪꯂꯤꯕꯅꯣ ꯍꯥꯏꯅ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯪꯀꯤꯠꯅ ꯀꯁꯇꯨꯔꯤꯂꯥꯜꯕꯨ ꯑꯣꯇꯣꯗ ꯇꯣꯡꯉꯣ ꯍꯥꯏꯗꯨꯅ ꯀꯥꯈꯠꯍꯜꯂꯝꯃꯤ, ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯀꯀꯥ ꯑꯩꯅ ꯉꯔꯥꯡ ꯍꯥꯏꯕ ꯊꯕꯛꯇꯣ ꯈꯔ ꯊꯨꯅ ꯇꯧꯔꯣꯀꯣ꯫ ꯀꯁꯇꯨꯔꯤꯂꯥꯜꯅ ꯍꯥꯏ, ꯀꯔꯤ ꯋꯥꯅꯣ ꯏꯕꯨꯡꯉꯣ ꯅꯪꯅ ꯍꯥꯏꯗꯨꯕꯨ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦꯅꯦ꯫ ꯑꯪꯀꯤꯠꯅ ꯍꯥꯏꯔꯛꯏ, ꯀꯀꯥ ꯑꯩꯅꯅꯤ ꯑꯍꯤꯡꯗ ꯅꯉꯣꯟꯗ ꯀꯣꯜ ꯇꯧꯔꯝꯕꯗꯣ, ꯅꯨꯄꯤ ꯑꯍꯨꯝꯗꯣ ꯉꯁꯤꯃꯛ ꯇꯥꯟꯊꯣꯛꯈ꯭ꯔꯣ, ꯃꯣꯏꯗꯣ ꯂꯝꯆꯠ ꯅꯥꯏꯗꯕꯤ ꯉꯥꯛꯇꯅꯤ, ꯃꯈꯣꯏ ꯑꯍꯨꯝꯅ ꯍꯛꯆꯥꯡ ꯌꯣꯟꯗꯨꯅ ꯄꯩꯁꯥ ꯇꯥꯜꯂꯤꯕꯤꯅꯤ, ꯃꯣꯏꯅ ꯉꯝꯂꯤꯕ ꯍꯥꯏꯕꯕꯨ ꯃꯣꯏꯒ ꯑꯍꯤꯡ ꯑꯃ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕꯒꯤ ꯄꯩꯁꯥ ꯃꯃꯜꯗꯣ ꯌꯥꯅꯗꯦ ꯍꯥꯏꯗꯨꯅ ꯑꯩꯒꯤ ꯏꯇꯥꯎ ꯑꯃ ꯃꯀꯣꯛ ꯊꯨꯒꯥꯏꯗꯨꯅ ꯊꯝꯕꯤꯔꯝꯂꯤꯕꯅꯤ, ꯃꯊ꯭ꯋꯥꯏ ꯈꯛꯇꯅꯤ ꯍꯤꯡꯍꯧꯔꯤꯕ꯫ ꯑꯗꯣ ꯀꯀꯥ ꯑꯩꯅ ꯍꯥꯏꯁꯦ ꯒ꯭ꯌꯥꯟ ꯇꯥꯔꯦꯀꯣ, ꯃꯤꯗꯣ ꯈꯔ ꯊꯨꯅ ꯇꯥꯟꯊꯣꯛꯈ꯭ꯔꯣ, ꯑꯩ ꯍꯣꯔꯦꯟ ꯑꯃꯨꯛ ꯐꯣꯟ ꯇꯧꯔꯛꯀꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯆꯤꯡꯂꯦꯝꯕ ꯃꯑꯣꯡꯗ ꯀꯩꯁꯨ ꯂꯥꯟꯖꯗꯕ ꯁꯥꯗꯨꯅ ꯀꯁꯇꯨꯔꯤꯂꯥꯜꯗ ꯑꯪꯀꯤꯠꯅ ꯙꯝꯈꯥ ꯇꯧꯔꯛꯏ꯫ ꯀꯁꯇꯨꯔꯤꯂꯥꯜꯁꯨ ꯃꯁꯥ ꯊꯛ ꯊꯛ ꯅꯤꯛꯇꯨꯅ ꯑꯣꯇꯣ ꯇꯣꯡꯗꯨꯅ ꯑꯗꯨꯝ ꯃꯌꯨꯝ ꯍꯟꯈꯤ꯫ ꯃꯊꯪꯒꯤꯁꯤꯟꯗ ꯀꯁꯇꯨꯔꯤꯂꯥꯜꯅ ꯐꯂꯛꯇ ꯀꯣꯜ ꯇꯧꯔꯛꯏ, ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯏꯕꯦꯝꯃ ꯅꯣꯏꯕꯨ ꯌꯨꯝ ꯑꯗꯨꯗꯒꯤ ꯇꯥꯟꯊꯣꯛꯀꯣ ꯍꯥꯏꯗꯨꯅ ꯉꯔꯥꯡ ꯀꯣꯜ ꯇꯧꯔꯛꯑꯝꯃꯤ, ꯃꯔꯝ ꯑꯗꯨꯅꯅꯤ ꯑꯩꯅ ꯉꯁꯥꯏ ꯅꯣꯏꯗ ꯋꯥꯔꯤ ꯁꯥꯟꯅꯕ ꯂꯥꯛꯂꯝꯂꯤꯕꯗꯣ, ꯑꯗꯨꯕꯨ ꯋꯥ ꯍꯧꯗꯣꯛꯄ ꯉꯝꯗꯗꯨꯅ ꯑꯩꯗꯤ ꯑꯗꯨꯝ ꯍꯜꯂꯦ꯫ ꯑꯗꯨꯕꯨꯅꯦ, ꯑꯩꯅ ꯌꯨꯝ ꯍꯜꯂꯛꯄ ꯃꯇꯝꯗ ꯅꯨꯄꯥ ꯈꯔ ꯂꯥꯛꯇꯨꯅ ꯑꯩꯒꯤ ꯃꯥꯡꯗ ꯕꯥꯏꯛ ꯊꯧꯖꯤꯜꯂꯛꯂꯦ, ꯑꯗꯨꯒ ꯑꯩꯕꯨ ꯁꯣꯔꯣꯛꯇ ꯇꯨꯍꯜꯂꯦ, ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯁꯥꯁꯤꯟꯅꯗꯨꯅ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯑꯩꯉꯣꯟꯗ ꯙꯝꯀꯥ ꯇꯧꯔꯛꯂꯦ꯫ ꯏꯕꯦꯝꯃ ꯅꯣꯏꯕꯨ ꯀꯩꯗꯧꯅꯕ ꯌꯥꯎꯔꯒꯦꯅꯦ, ꯀꯀꯥꯗ ꯁꯦꯡꯅ ꯍꯥꯏꯌꯨ꯫ ꯐꯂꯛꯅ ꯌꯥꯝ ꯄꯥꯈꯠꯅ ꯍꯥꯏꯔꯛꯏ, ꯀꯀꯥ ꯅꯪꯗꯤ ꯀꯩꯁꯨ ꯁꯣꯛꯇꯕ ꯅꯠꯇ꯭ꯔꯥ? ꯀꯀꯥ ꯑꯩ ꯋꯥꯔꯤꯁꯦ ꯏꯃꯥꯟꯅꯕꯤ ꯃꯌꯥꯝ ꯂꯥꯛꯂꯒ ꯀꯀꯥꯗ ꯐꯖꯅ ꯂꯤꯔꯛꯂꯒꯦ, ꯀꯀꯥ ꯑꯩ ꯉꯥꯛꯇꯪ ꯐꯣꯟ ꯊꯝꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯊꯪꯗ ꯐꯂꯛꯅ ꯑꯦꯟꯗ꯭ꯔꯤꯌꯥ ꯑꯃꯗꯤ ꯃꯤꯅꯥꯜꯗ ꯀꯣꯜ ꯇꯧꯏ, ꯑꯗꯨꯕꯨ ꯃꯣꯏꯗꯤ ꯃꯁꯥ ꯃꯁꯥꯒꯤ ꯃꯊꯧ ꯇꯧꯔꯤꯕꯅꯤꯅ ꯐꯣꯟꯗꯣ ꯀꯅꯥꯝꯇ ꯄꯥꯏꯔꯛꯇꯦ꯫ ꯐꯂꯛ ꯏꯃꯨꯡꯗ ꯐꯝꯗꯨꯅ ꯂꯩꯕ ꯉꯝꯂꯛꯇ꯭ꯔꯦ, ꯃꯔꯝ ꯑꯗꯨꯅ ꯁꯣꯔꯣꯛ ꯊꯣꯛꯇꯨꯅ ꯃꯤꯅꯥꯜ ꯑꯃꯗꯤ ꯑꯦꯟꯗ꯭ꯔꯤꯌꯥ ꯂꯥꯛꯄ ꯉꯥꯏꯔꯝꯃꯤ꯫ ꯐꯂꯛ ꯃꯤꯠ ꯆꯤꯜꯂꯕ ꯁꯣꯔꯣꯛꯇꯨꯗ ꯐꯣꯟ ꯇꯧꯗꯨꯅ ꯂꯥꯛꯈꯤ, ꯑꯗꯨꯕꯨ ꯃꯥꯒꯤ ꯅꯥꯀꯟꯗ ꯂꯥꯛꯂꯤꯕ ꯑꯣꯇꯣ ꯑꯗꯨꯗꯤ ꯃꯍꯥꯛꯅ ꯎꯔꯝꯗꯦ꯫ ꯐꯂꯛ ꯒꯥꯔꯤꯅ ꯊꯣꯝꯗꯧꯔꯦ, ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯐꯕꯗꯒꯤ ꯁꯦꯍꯒꯜꯅ ꯃꯍꯥꯛꯄꯨ ꯁꯣꯔꯣꯛ ꯃꯇꯥꯏꯗ ꯆꯤꯡꯊꯣꯛꯄꯤꯔꯝꯃꯤ, ꯑꯗꯨꯒ ꯁꯦꯍꯒꯜꯅ ꯃꯥꯅ ꯎꯞꯂꯤꯕ ꯃꯥꯛꯁ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯍꯥꯏꯔꯛꯏ, ꯅꯪ ꯈꯔ ꯈꯔ ꯆꯦꯛꯁꯤꯟꯅ ꯂꯩꯌꯨ꯫ ꯃꯁꯤ ꯍꯥꯏꯔꯝꯃꯒ ꯁꯦꯍꯒꯜꯁꯨ ꯆꯠꯈ꯭ꯔꯦ꯫ ꯃꯊꯪꯒꯤꯁꯤꯟꯗ ꯔꯥꯖꯕꯤꯔ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯃꯌꯥꯝ ꯑꯃꯒ ꯗꯣꯛꯇꯔꯗꯒꯤ ꯆꯦꯛꯑꯞ ꯆꯠꯂꯨꯕꯒꯤ ꯍꯜꯂꯛꯈꯤ꯫ ꯑꯪꯀꯤꯠꯅ ꯍꯪꯂꯛꯏ, ꯗꯣꯛꯇꯔꯅꯗꯤ ꯀꯔꯤ ꯍꯥꯏꯔꯛꯄꯒꯦ? ꯔꯥꯖꯕꯤꯔꯅ ꯍꯥꯏꯔꯛꯏ, ꯎꯔꯕ꯭ꯔꯥ ꯌꯦꯠꯂꯤꯕ ꯕꯦꯟꯗꯦꯖ ꯃꯌꯥꯝꯁꯦ? ꯗꯣꯛꯇꯔꯅ ꯀꯔꯤ ꯍꯥꯏꯔꯝꯒꯅꯤ ꯍꯥꯏꯕꯗꯣ ꯅꯪꯁꯨ ꯈꯜꯂꯨ꯫
ꯔꯥꯖꯕꯤꯔꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤ ꯃꯤꯅꯥꯜ ꯍꯥꯏꯕ ꯅꯨꯄꯤꯗꯣ ꯑꯩꯒꯤ ꯈꯨꯠꯇ ꯇꯥꯈꯤꯁꯅꯨ ꯃꯥꯕꯨ ꯑꯩꯅ ꯀꯩꯗꯧꯒꯦ ꯌꯦꯡꯉꯨ ꯍꯥꯏꯔꯝꯃꯤ ꯑꯪꯀꯤꯠꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯔꯥꯖꯕꯤꯔ ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯑꯩꯅ ꯅꯪꯒꯤ ꯅꯈꯨꯠꯇ ꯃꯤꯅꯥꯜꯗꯣ ꯁꯣꯏꯗꯅ ꯁꯤꯟꯅꯒꯅꯤ ꯅꯪꯒꯤ ꯅꯈꯨꯠꯇ ꯁꯣꯏꯗꯅ ꯇꯥꯗꯧ ꯂꯩꯔꯕꯅꯤ ꯃꯊꯪꯗ ꯑꯪꯀꯤꯠꯅ ꯑꯃꯨꯛ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯒꯥꯔꯤꯁꯦ ꯑꯝꯇ ꯈꯥꯝꯃꯣ ꯑꯩ ꯃꯗꯨꯒꯤ ꯃꯤꯅꯥꯜ ꯍꯥꯏꯕ ꯅꯨꯄꯤꯗꯣ ꯑꯗꯨꯒ ꯑꯝꯇ ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯃꯊꯪꯒꯤ ꯁꯤꯟꯗ ꯑꯪꯀꯤꯠꯅ ꯃꯤꯅꯥꯜꯗ ꯀꯣꯜ ꯇꯧꯔꯛꯏ ꯃꯤꯅꯥꯜꯅ ꯍꯥꯏꯔꯛꯏ ꯀꯅꯥꯅꯣ ꯑꯪꯀꯤꯠꯅ ꯍꯥꯏꯔꯛꯏ ꯑꯗꯨ ꯈꯪꯕꯒꯤ ꯀꯩꯁꯨ ꯀꯥꯟꯅꯔꯣꯏ ꯃꯔꯝꯗꯤ ꯅꯪꯅ ꯑꯩꯒꯤ ꯏꯃꯥꯟꯅꯕꯁꯦ ꯃꯃꯤꯠ ꯊꯨꯒꯥꯏꯕꯤꯔꯝꯂꯦ ꯃꯃꯤꯠꯀꯤ ꯃꯃꯜ ꯅꯪꯉꯣꯟꯗꯒꯤ ꯂꯧꯕ ꯇꯥꯕꯅꯤ ꯃꯤꯅꯥꯜꯅ ꯃꯁꯥ ꯅꯤꯛꯇꯨꯅ ꯍꯥꯏꯔꯛꯏ ꯑꯩꯗꯤ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯔꯝꯗ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯅꯣꯏꯗ ꯂꯥꯜꯂꯦ ꯍꯥꯏꯖꯔꯤ ꯑꯩꯒꯤ ꯅꯨꯃꯤꯠ ꯑꯗꯣ ꯑꯁꯥꯎꯕ ꯐꯥꯊꯕ ꯉꯝꯍꯧꯗꯗꯨꯅ ꯇꯧꯈꯤꯕꯅꯤ ꯑꯪꯀꯤꯠꯅ ꯍꯥꯏꯔꯛꯏ ꯃꯗꯨ ꯑꯝꯇ ꯇꯥꯅꯤꯡꯗꯦ ꯃꯔꯝꯗꯤ ꯊꯧꯗꯣꯛ ꯑꯗꯨ ꯅꯪꯅ ꯊꯣꯛꯍꯟꯕꯅꯤ ꯅꯪꯉꯣꯟꯗ ꯀꯅꯥꯝꯇꯅ ꯐꯣꯔꯁ ꯇꯧꯈꯤꯗꯦ ꯑꯗꯨꯒ ꯅꯪꯁꯨ ꯅꯁꯥꯅ ꯌꯥꯅ ꯍꯣꯇꯦꯜ ꯑꯗꯨꯗ ꯂꯥꯛꯈꯤꯕꯅꯤ ꯅꯪꯁꯨ ꯑꯁꯥꯎꯕ ꯐꯥꯊꯕ ꯉꯝꯍꯧꯗꯕꯒꯤ ꯇꯧꯈꯤꯕ ꯅꯠꯇ꯭ꯔꯥ ꯐꯔꯦ ꯍꯧꯖꯤꯛ ꯑꯩ ꯑꯃꯨꯛ ꯁꯥꯎꯔꯦ ꯃꯔꯝ ꯑꯗꯨꯅ ꯅꯪꯉꯣꯟꯗ ꯑꯩꯅ ꯀꯔꯤ ꯇꯧꯔꯛꯄꯒꯦ ꯍꯥꯏꯕꯗꯣ ꯑꯃꯨꯛ ꯌꯦꯡꯉꯨ ꯅꯪꯕꯨ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯅꯨꯡꯉꯥꯏꯊꯣꯛꯄ ꯇꯥꯔꯦ ꯑꯗꯨꯒ ꯅꯪꯁꯨ ꯅꯁꯥꯅ ꯇꯧꯖꯔꯨꯕ ꯊꯕꯛ ꯑꯗꯨꯒꯤ ꯏꯀꯥꯏ ꯐꯤꯔꯨꯛ ꯈꯨꯝꯅꯅꯕ ꯁꯦꯝ ꯁꯥꯔꯣ ꯋꯥꯍꯩ ꯑꯁꯤ ꯇꯥꯕꯗ ꯃꯤꯅꯥꯜꯁꯨ ꯁꯥꯎꯔꯛꯏ ꯃꯔꯝ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯍꯥꯏꯔꯤꯁꯦ ꯑꯁꯦꯡꯕꯔꯣ ꯅꯪꯅ ꯍꯥꯏꯔꯤꯁꯦ ꯑꯁꯦꯡꯕꯒꯤ ꯑꯣꯏꯔꯕꯗꯤ ꯐꯣꯟꯗ ꯀꯔꯤꯒꯤ ꯍꯥꯏꯔꯤꯕꯅꯣ ꯑꯩꯒꯤ ꯏꯃꯥꯡꯗ ꯂꯥꯛꯂꯒ ꯍꯥꯏꯕ ꯌꯥꯗꯕ꯭ꯔꯥ ꯑꯪꯀꯤꯠꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯍꯧꯖꯤꯛ ꯅꯪꯒꯤ ꯅꯃꯥꯡꯗ ꯂꯥꯛꯂꯕꯗꯤ ꯂꯥꯟꯖꯔꯦ ꯁꯤꯒꯨꯝꯕ ꯊꯕꯛꯁꯦ ꯇꯧꯕꯤꯒꯅꯨ ꯍꯥꯏꯗꯨꯅ ꯅꯪ ꯀꯞꯀꯅꯤꯗꯣ ꯃꯤꯅꯥꯜꯅ ꯍꯥꯏꯔꯛꯏ ꯌꯥꯔꯦ ꯆꯠꯂꯣ ꯃꯤꯀꯤꯊꯤ ꯅꯪꯒ ꯋꯥꯔꯤ ꯁꯥꯟꯅꯅꯕꯒꯤ ꯃꯇꯝ ꯂꯩꯇꯦ ꯑꯩꯉꯣꯟꯗ ꯃꯔꯝ ꯑꯗꯨꯅ ꯐꯣꯟꯗ ꯙꯝꯀꯥ ꯇꯧꯕꯒꯤ ꯃꯍꯨꯠꯇ ꯅꯁꯥ ꯂꯥꯛꯇꯨꯅ ꯑꯩꯒꯤ ꯏꯃꯥꯡꯗ ꯅꯪꯅ ꯇꯧꯕ ꯉꯝꯕꯗꯣ ꯎꯠꯂꯨ ꯂꯥꯎ ꯍꯥꯏꯔꯝꯃꯒ ꯐꯣꯟ ꯊꯝꯃꯤ ꯃꯤꯅꯥꯜꯒꯤ ꯑꯁꯤꯒꯨꯝꯕ ꯋꯥꯍꯩ ꯑꯁꯤ ꯇꯥꯕꯗ ꯑꯪꯀꯤꯠ ꯑꯃꯗꯤ ꯃꯥꯒꯤ ꯄꯥꯔꯇꯤꯁꯤꯡ ꯑꯗꯨ ꯍꯥꯏꯅꯩ ꯃꯁꯤꯗꯤ ꯃꯁꯥꯅ ꯕꯥꯇꯣꯟ ꯇꯧꯖꯔꯛꯄꯅꯤ ꯃꯈꯣꯏꯅ ꯇꯧꯅꯤꯡꯕ ꯇꯧꯕ ꯌꯥꯔꯅꯤ ꯂꯃꯟ ꯈꯨꯝꯕ ꯌꯥꯔꯅꯤ ꯍꯥꯏꯗꯨꯅ ꯍꯔꯥꯎꯔꯝꯃꯤ ꯑꯁꯣꯝꯗ ꯃꯤꯅꯥꯜꯗꯤ ꯉꯥꯛꯇꯪ ꯁꯥꯎꯕꯒꯤ ꯅꯨꯄꯥꯁꯤꯡ ꯑꯗꯨꯗ ꯃꯨꯛꯇꯨꯅ ꯋꯥ ꯈꯔ ꯍꯥꯏꯔꯨꯔꯦ ꯑꯗꯨꯕꯨ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯑꯁꯥꯎꯕꯗꯨꯅ ꯈꯔ ꯐꯔꯛꯄ ꯃꯇꯝꯗ ꯃꯤꯅꯥꯜ ꯃꯇꯣꯝꯗ ꯂꯝꯕꯤ ꯆꯠꯄ ꯉꯝꯗꯗꯨꯅ ꯃꯌꯨꯝ ꯌꯧꯅꯕ ꯆꯦꯟꯈꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯑꯦꯟꯗ꯭ꯔꯤꯌꯥ ꯑꯃꯗꯤ ꯃꯥꯒ ꯈꯪꯅꯕ ꯃꯃꯥꯟꯅꯕ ꯑꯃ ꯂꯩꯔꯤꯉꯩꯗ ꯑꯪꯀꯤꯠꯀꯤ ꯄꯥꯔꯇꯤꯅ ꯚꯥꯟ ꯑꯆꯧꯕ ꯑꯃ ꯊꯧꯗꯨꯅ ꯑꯦꯟꯗ꯭ꯔꯤꯌꯥꯕꯨ ꯐꯥꯅꯕ ꯂꯥꯛꯈꯤ ꯑꯦꯟꯗ꯭ꯔꯤꯌꯥ ꯑꯃꯗꯤ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯑꯗꯨ ꯕꯥꯏꯛ ꯊꯧꯗꯨꯅ ꯀꯣꯏꯆꯦꯟ ꯆꯦꯜꯂꯝꯃꯤ ꯃꯃꯩꯗ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯑꯦꯟꯗ꯭ꯔꯤꯌꯥ ꯑꯃꯗꯤ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯑꯗꯣ ꯒꯂꯤ ꯃꯆꯥ ꯑꯃꯗ ꯕꯥꯏꯛ ꯊꯧꯖꯤꯟꯗꯨꯅ ꯂꯣꯠꯇꯨꯅ ꯂꯩꯔꯝꯃꯤ ꯑꯪꯀꯤꯠꯀꯤ ꯃꯈꯨꯠꯇꯒꯤꯗꯤ ꯂꯥꯏꯕꯛ ꯐꯕꯗꯒꯤ ꯅꯥꯟꯊꯣꯛꯍꯧꯔꯦ ꯃꯊꯪꯒꯤ ꯁꯤꯟꯗ ꯀꯁꯇꯨꯔꯤꯂꯥꯜ ꯑꯃꯗꯤ ꯅꯨꯄꯤ ꯑꯍꯨꯝ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯀꯁꯇꯨꯔꯤꯂꯥꯜꯅ ꯍꯥꯏꯔꯛꯏ ꯃꯐꯝ ꯑꯁꯤꯗ ꯕꯔꯥ ꯁꯥꯜꯂꯤꯕ ꯃꯤ ꯈꯨꯗꯤꯡꯃꯛꯇ ꯅꯈꯣꯏꯒꯤ ꯃꯔꯝꯗ ꯐꯠꯇꯕ ꯄꯥꯎ ꯁꯟꯗꯣꯛꯂꯝꯂꯦ ꯅꯈꯣꯏꯕꯨ ꯂꯝꯆꯠ ꯀꯥꯝꯕꯤ ꯉꯥꯛꯇꯅꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯍꯟꯒꯅꯨ ꯍꯥꯏꯗꯨꯅ ꯄꯥꯎ ꯄꯤꯁꯤꯜꯂꯛꯂꯦ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯅꯈꯣꯏꯕꯨ ꯇꯥꯟꯊꯣꯛꯈꯣ ꯍꯥꯏꯗꯨꯅ ꯙꯝꯀꯥ ꯇꯧꯔꯛꯂꯦ ꯑꯗꯨꯕꯨ ꯅꯈꯣꯏ ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯀꯩꯝꯇ ꯋꯥꯒꯅꯨ ꯅꯈꯣꯏꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯕꯔꯥꯒꯤ ꯀꯥ ꯑꯁꯤꯗ ꯅꯈꯣꯏꯅ ꯂꯩꯅꯤꯡꯂꯤꯕ ꯃꯇꯝ ꯑꯗꯨ ꯐꯥꯎꯕ ꯂꯩꯌꯨ ꯍꯥꯏꯔꯝꯃꯤ ꯃꯤꯅꯥꯜꯅ ꯍꯥꯏꯔꯛꯏ ꯀꯀꯥ ꯑꯗꯨꯕꯨ ꯂꯩꯀꯥꯏ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯍꯧꯗꯨꯅ ꯂꯥꯛꯂꯕꯗꯤ ꯀꯝꯗꯧꯕ ꯀꯁꯇꯨꯔꯤꯂꯥꯜꯅ ꯍꯥꯏ ꯃꯣꯏꯅ ꯂꯥꯛꯀꯦ ꯂꯥꯛꯆꯁꯅꯨ ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯅ ꯅꯨꯄꯥꯁꯤꯡ ꯑꯁꯤꯅ ꯅꯈꯣꯏꯗ ꯇꯧꯔꯛꯂꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗꯁꯨ ꯅꯈꯣꯏ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯇꯧꯕ ꯐꯩ ꯄꯨꯂꯤꯁꯇ ꯀꯝꯄ꯭ꯂꯦꯟ ꯇꯧꯍꯧꯁꯤꯔꯥ ꯐꯂꯛꯅ ꯍꯥꯏꯔꯛꯏ ꯀꯀꯥ ꯑꯩꯈꯣꯏꯗꯤ ꯋꯥꯁꯤ ꯆꯥꯎꯊꯣꯛꯄ ꯄꯥꯝꯗ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯀꯝꯄ꯭ꯂꯦꯟꯗꯤ ꯇꯧꯔꯔꯣꯏꯒꯦ ꯃꯊꯪꯒꯤ ꯁꯤꯟꯗ ꯃꯤꯅꯥꯜ ꯃꯥꯒꯤ ꯊꯕꯛ ꯃꯐꯝꯗ ꯂꯩꯔꯝꯃꯤ ꯃꯤꯅꯥꯜꯗꯤ ꯖꯒꯣꯏ ꯁꯥꯕꯤꯅꯤ ꯃꯤꯅꯥꯜ ꯇꯧꯐꯝ ꯈꯪꯗꯅ ꯃꯨꯡꯁꯨꯛ ꯃꯨꯡꯖꯥꯅꯗꯨꯅ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯐꯂꯛ ꯑꯃꯗꯤ ꯕꯤꯁꯋꯥꯁꯁꯨ ꯑꯁꯣꯝꯗ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯕꯤꯁꯋꯥꯁꯅ ꯍꯥꯏ ꯋꯥꯁꯦ ꯁꯨꯝ ꯆꯥꯎꯊꯣꯔꯛꯑꯦ ꯃꯣꯏꯗꯤ ꯁꯪꯒ ꯂꯩꯕ ꯇꯧꯒꯦꯗ ꯉꯝꯕ ꯃꯤ ꯉꯥꯛꯇꯅꯤ ꯑꯗꯨꯒ ꯅꯣꯏꯗꯤ ꯅꯨꯄꯤ ꯉꯥꯛꯇꯅꯤ ꯅꯪꯁꯨ ꯈꯜꯂꯣ ꯋꯥꯁꯦ ꯆꯥꯎꯊꯣꯔꯛꯂꯕꯗꯤ ꯏꯖꯠ ꯁꯣꯛꯀꯗꯧꯔꯤꯕꯁꯦ ꯅꯨꯄꯤ ꯈꯛꯇꯒꯤꯅꯤ ꯅꯨꯄꯥꯗꯤ ꯆꯨꯝꯒꯦꯔꯥ ꯂꯥꯟꯒꯦꯔꯥ ꯀꯩꯁꯨ ꯇꯧꯔꯣꯏ ꯃꯃꯩꯗ ꯁꯃꯥꯖꯅ ꯏꯟꯊꯣꯛꯄꯤꯗꯣꯏꯁꯦ ꯅꯨꯄꯤ ꯈꯛꯇꯅꯤ ꯕꯤꯁꯋꯥꯁꯅ ꯃꯈꯥ ꯇꯥꯔꯛꯏ ꯐꯂꯛ ꯑꯁꯨꯝꯅ ꯃꯨꯛꯅꯗꯨꯅ ꯂꯩꯔꯕꯗꯤ ꯄꯥꯝꯗꯕ ꯊꯧꯗꯣꯛ ꯀꯌꯥ ꯊꯣꯛꯂꯛꯄꯁꯨ ꯌꯥꯏ ꯃꯔꯝ ꯑꯗꯨꯅ ꯅꯈꯣꯏ ꯀꯝꯄ꯭ꯔꯣꯃꯥꯏꯁ ꯇꯧꯔꯣ ꯑꯩ ꯍꯌꯦꯡ ꯔꯥꯖꯕꯤꯔꯒꯤ ꯃꯅꯥꯛꯇ ꯑꯌꯨꯛꯇ ꯆꯠꯀꯅꯤ ꯃꯇꯝ ꯑꯗꯨꯗ ꯑꯩ ꯅꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯀꯦ ꯑꯗꯨꯒ ꯃꯤꯅꯥꯜꯕꯨ ꯔꯥꯖꯕꯤꯔꯗ ꯑꯝꯇꯪ ꯁꯣꯔꯤ ꯍꯥꯏꯍꯜꯂꯣ ꯃꯥꯅ ꯍꯥꯏꯅꯤꯡꯗ꯭ꯔꯕꯁꯨ ꯇꯨꯡꯒꯤ ꯈꯜꯂꯒ ꯍꯥꯏꯗ꯭ꯔꯕ ꯌꯥꯗꯕꯅꯤ ꯋꯥꯁꯦ ꯂꯣꯏꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯃꯊꯪꯒꯤ ꯁꯤꯟꯗ ꯃꯤꯅꯥꯜ ꯃꯥꯒꯤ ꯖꯒꯣꯏ ꯁꯥꯃꯤꯟꯅꯕꯤ ꯅꯨꯄꯤ ꯑꯗꯨꯒ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯂꯥꯛꯈꯤ ꯑꯗꯨꯒ ꯀꯝꯄ꯭ꯂꯦꯟ ꯑꯃ ꯇꯧꯒꯦ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯁꯨꯔꯖꯀꯨꯟꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯣ ꯋꯥꯔꯤ ꯂꯣꯏꯅꯃꯛ ꯂꯤꯔꯝꯃꯤ ꯄꯨꯂꯤꯁ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯃꯦꯗꯥꯝ ꯊꯧꯗꯣꯛ ꯑꯁꯤꯗꯤ ꯁꯨꯔꯖꯀꯨꯟꯗ ꯊꯣꯛꯈꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ FIRꯁꯨ ꯁꯨꯔꯖꯀꯨꯟꯗ ꯑꯣꯏꯅ ꯄꯥꯟꯕꯤꯌꯨ ꯃꯤꯅꯥꯜꯅ ꯍꯥꯏ ꯑꯩꯗꯤ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯔꯝꯗ ꯔꯤꯄꯣꯔꯠ ꯇꯧꯕ ꯂꯥꯛꯄ ꯅꯠꯇꯦ ꯃꯈꯣꯏꯅ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯗꯨꯅ ꯀꯤꯍꯜꯂꯛꯄ ꯑꯁꯤꯒꯤ ꯃꯔꯝꯗ ꯀꯝꯄ꯭ꯂꯦꯟ ꯇꯧꯕ ꯂꯥꯛꯄꯅꯤ ꯄꯨꯂꯤꯁꯅ ꯍꯥꯏ ꯃꯦꯗꯥꯝ FIR ꯍꯦꯛ ꯄꯥꯟꯕ ꯃꯇꯝꯗ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯔꯝꯗ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯍꯧꯔꯛꯀꯅꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯅꯪꯕꯨ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯇꯣꯏꯅ ꯂꯥꯛꯎ ꯍꯥꯏꯗꯨꯅ ꯀꯧꯔꯛꯀꯅꯤ ꯅꯨꯡꯇꯤꯒꯤ ꯁ꯭ꯇꯦꯁꯟꯗ ꯂꯥꯛꯇꯕ ꯌꯥꯔꯣꯏ ꯀꯦꯁ ꯑꯁꯤ ꯂꯣꯏꯗ꯭ꯔꯤꯕ ꯐꯥꯎꯕ ꯃꯔꯛ ꯑꯁꯤꯗ ꯅꯪ ꯊꯕꯛ ꯑꯝꯇꯁꯨ ꯇꯧꯕ ꯉꯝꯂꯣꯏ ꯑꯗꯣ ꯃꯦꯗꯥꯝ ꯅꯣꯏꯒꯤ ꯀꯦꯁ ꯑꯁꯦ ꯌꯥꯝꯅ ꯂꯨꯔꯤ ꯃꯣꯏꯒꯤꯁꯨ ꯑꯁꯣꯛꯄ ꯅꯨꯄꯥ ꯑꯃ ꯌꯥꯎꯈꯤꯕꯗꯥꯏꯅꯦ ꯃꯈꯣꯏꯅꯁꯨ ꯅꯣꯏꯒꯤ ꯅꯊꯛꯇ ꯀꯦꯁ ꯇꯧꯔꯛꯄ ꯌꯥꯔꯤ
ꯃꯤꯅꯥꯜꯒ ꯂꯥꯛꯃꯤꯟꯅꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯁꯔ, FIR ꯄꯥꯟꯕꯒꯤ ꯃꯍꯨꯠꯇ ꯅꯨꯄꯥꯁꯤꯡ ꯑꯗꯨꯗ ꯑꯁꯨꯝꯕ ꯊꯕꯛ ꯇꯧꯒꯅꯨ ꯍꯥꯏꯗꯨꯅ ꯋꯥꯔꯅꯤꯡ ꯇꯧꯕꯗꯤ ꯌꯥꯗꯕ꯭ꯔꯥ? ꯄꯨꯂꯤꯁꯅ ꯍꯥꯏ, ꯌꯥꯏ, ꯑꯗꯨꯕꯨ ꯑꯩꯅ ꯃꯣꯏꯗ ꯋꯥꯔꯅꯤꯡ ꯇꯧꯔꯨꯕ ꯇꯥꯔꯕꯗꯤ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗꯁꯨ ꯁꯣꯏꯗꯅ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯧ ꯍꯥꯏꯅ ꯃꯊꯛꯇꯒꯤ ꯑꯣꯔꯗꯔ ꯂꯥꯛꯀꯅꯤ, ꯃꯗꯨ ꯑꯣꯏꯔꯕꯗꯤ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗ ꯑꯗꯨꯝ ꯇꯥꯒꯅꯤ꯫ ꯄꯨꯂꯤꯁ ꯑꯗꯨꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ, ꯙꯝꯀꯥꯗꯤ ꯄꯤꯖꯁꯅꯨ, ꯀꯩꯁꯨ ꯇꯧꯔꯛꯂꯣꯏ, ꯑꯩꯗꯤ ꯊꯧꯗꯣꯛ ꯊꯣꯛꯄ ꯅꯨꯡꯗꯥꯡ ꯑꯗꯨꯗ ꯅꯣꯏ ꯅꯨꯄꯤꯁꯤꯡ ꯑꯁꯤꯗ ꯑꯁꯤ ꯑꯅꯥ ꯌꯥꯎꯍꯧꯗ꯭ꯔꯤꯕꯁꯦ ꯃꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯔꯦ ꯍꯥꯏꯗꯨꯅ ꯑꯩꯗꯤ ꯍꯔꯥꯎꯔꯤꯕꯅꯤ꯫ ꯃꯦꯗꯥꯝ, ꯑꯩꯗꯤ ꯇꯁꯦꯡꯅ ꯃꯦꯗꯥꯝ ꯈꯣꯏꯗ ꯁꯥꯎꯅꯤꯡꯉꯤ꯫ ꯃꯦꯗꯥꯝ ꯈꯣꯏꯒꯨꯝꯕꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯔꯕꯤ ꯒ꯭ꯌꯥꯟ ꯇꯥꯔꯕꯤ ꯅꯈꯣꯏꯅ ꯃꯊꯣꯡ ꯍꯨꯛꯇꯕ ꯅꯨꯄꯥꯁꯤꯡ ꯑꯗꯨꯒ ꯀꯔꯤꯒꯤꯗꯃꯛꯇ ꯆꯠꯃꯤꯟꯅꯔꯨꯔꯤꯕꯅꯣ? ꯃꯦꯗꯥꯝ, ꯅꯣꯏꯅ ꯇꯧꯔꯤꯁꯦ ꯌꯦꯡꯉꯨ, ꯅꯨꯄꯥꯁꯤꯡ ꯑꯗꯨꯒꯤ ꯂꯩꯐꯝꯗ ꯅꯣꯏ ꯅꯁꯥꯅ ꯌꯥꯅ ꯆꯠꯂꯨꯔꯦ, ꯅꯣꯏ ꯌꯨ ꯊꯛꯃꯤꯟꯅꯩ, ꯐꯥꯒꯤ ꯐꯔꯥꯡ ꯇꯧꯅꯗꯨꯅ ꯋꯥ ꯀꯌꯥ ꯍꯥꯏꯅꯔꯦ, ꯅꯌꯥ ꯍꯤꯒꯠꯇꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯦ, ꯑꯍꯤꯡꯗ ꯅꯨꯄꯥꯁꯤꯡꯒ ꯄꯥꯔꯇꯤ ꯇꯧꯗꯨꯅ ꯂꯥꯡꯂꯨꯔꯦ, ꯅꯨꯡꯉꯥꯏꯔꯨꯔꯦ, ꯑꯗꯨꯒ ꯄꯥꯝꯗꯕ ꯊꯧꯗꯣꯛ ꯊꯣꯛꯂꯒꯅ ꯐꯦꯃꯤꯅꯤꯖꯝꯅꯤ ꯍꯥꯏꯗꯨꯅ ꯏꯔꯥꯡ ꯍꯧꯔꯛꯇꯣꯏꯅꯤ꯫ ꯃꯃꯩꯗ ꯗꯁꯥ ꯇꯥꯍꯧꯗꯣꯏꯁꯦ ꯄꯨꯂꯤꯁ ꯑꯩꯈꯣꯏꯗ ꯈꯛꯇꯅꯤ꯫ ꯄꯨꯂꯤꯁ ꯑꯗꯨꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ, ꯌꯦꯡꯉꯣ ꯃꯦꯗꯥꯝ, ꯉꯁꯤꯗꯤ FIR ꯁꯦ ꯄꯥꯜꯂꯒꯨꯝꯁꯤ, ꯅꯪ ꯐꯖꯅ ꯋꯥꯈꯜ ꯈꯜꯂꯨꯔꯣ, ꯑꯗꯨꯒ ꯍꯌꯦꯡ ꯑꯣꯏꯅ ꯐꯖꯅ FIR ꯁꯦ ꯏꯔꯁꯤ꯫ ꯃꯊꯪꯒꯤꯁꯤꯟꯗ ꯃꯤꯅꯥꯜ ꯑꯃꯗꯤ ꯃꯥꯒꯤ ꯗꯥꯟꯁ ꯃꯦꯅꯦꯖꯔ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯋꯥꯔꯤ ꯄꯨꯝꯕ ꯇꯥꯔꯕ ꯃꯇꯨꯡꯗ ꯃꯦꯅꯦꯖꯔ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯑꯩꯉꯣꯟꯗ ꯍꯥꯟꯅ ꯋꯥꯁꯦ ꯍꯥꯏꯌꯨ ꯌꯥꯗ꯭ꯔꯥ? ꯃꯊꯪꯒꯤꯁꯤꯟꯗ ꯃꯦꯅꯦꯖꯔ ꯑꯃꯗꯤ ꯃꯤꯅꯥꯜ ꯗꯤꯜꯂꯤꯒꯤ ꯑꯦꯁꯤꯁꯇꯦꯟꯠ ꯀꯃꯤꯁꯅꯔꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯑꯦꯁꯤꯁꯇꯦꯟꯠ ꯀꯃꯤꯁꯅꯔ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯅꯣꯏ ꯅꯨꯃꯤꯠ ꯑꯗꯨꯗ ꯁꯨꯔꯖꯀꯨꯟꯗ ꯀꯦꯁ ꯑꯃ ꯇꯧꯔꯝꯒꯗꯕꯅꯤ, ꯑꯗꯨꯕꯨ ꯍꯧꯈ꯭ꯔꯕꯗꯤ ꯍꯧꯈ꯭ꯔꯦ, ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯅ ꯇꯧꯕ ꯌꯥꯕ ꯊꯕꯛ ꯍꯥꯏꯕꯕꯨ ꯗꯦꯜꯂꯤ ꯑꯁꯤꯗ ꯖꯦꯔꯣ FIR ꯑꯃ ꯄꯥꯟꯕ ꯇꯥꯕꯅꯤ꯫ ꯖꯦꯔꯣ FIR ꯍꯥꯏꯕꯁꯤ FIR ꯑꯃꯅꯤ, ꯑꯗꯨꯕꯨ ꯃꯁꯤꯗꯤ ꯁ꯭ꯇꯦꯁꯟ ꯑꯃꯗꯒꯤ ꯍꯦꯛꯇ ꯄꯥꯟꯕ ꯌꯥꯏ, ꯑꯗꯨꯒ ꯀꯣꯟꯅ ꯊꯧꯗꯣꯛ ꯊꯣꯛꯐꯝ ꯁ꯭ꯇꯦꯁꯟ ꯑꯗꯨꯗ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯕ ꯌꯥꯕ FIR ꯅꯤ꯫ ꯃꯤꯅꯥꯜꯅ ACPꯗ ꯍꯪꯉꯤ, ꯁꯥꯔ, FIR ꯄꯥꯜꯂꯕ ꯃꯇꯨꯡꯗ ꯀꯩꯗꯧꯕ ꯃꯈꯥꯗꯤ? ACPꯅ ꯍꯥꯏ, FIR ꯄꯥꯜꯂꯕ ꯃꯇꯨꯡꯗ ꯑꯩꯅ ꯄꯨꯂꯤꯁꯇ ꯑꯀꯟꯕ ꯄ꯭ꯔꯦꯁꯔ ꯄꯤꯗꯨꯅ ꯅꯨꯄꯥꯁꯤꯡꯗꯣ ꯐꯥꯍꯟꯒꯦ꯫ ꯃꯊꯪꯒꯤꯁꯤꯟꯗ ꯅꯨꯄꯤ ꯃꯌꯥꯝ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯐꯂꯛꯅ ꯍꯥꯏ, ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯩꯈꯣꯏ ꯀꯅꯥꯝꯇꯗ ꯍꯥꯏꯔꯝꯗꯅ ꯄꯨꯂꯤꯁꯇ ꯀꯝꯄ꯭ꯂꯦꯟ ꯇꯧꯔꯤꯁꯦ? ꯅꯪ ꯅꯇꯣꯝꯗꯒꯤ ꯋꯥꯔ ꯃꯁꯤꯒꯤ ꯋꯥꯔꯤ ꯑꯁꯦ? ꯑꯗꯨꯒ ꯅꯪꯁꯨ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯥ ꯄꯨꯂꯤꯁꯅ ꯊꯕꯛ ꯀꯝꯗꯧꯅ ꯇꯧꯏ ꯍꯥꯏꯕꯁꯦ? ꯄꯨꯂꯤꯁ ꯀꯅꯥꯒꯤ ꯃꯤꯆꯪꯗ ꯂꯦꯞꯀꯅꯤ ꯍꯥꯏꯕꯁꯤꯁꯨ ꯅꯪ ꯈꯪꯂꯤꯕꯅꯤ꯫ ꯁꯪꯒ ꯂꯩꯕ, ꯄꯩꯁꯥ ꯂꯩꯕ ꯃꯈꯣꯏꯒꯤ ꯃꯥꯏꯀꯩꯗ ꯁꯣꯏꯗꯅ ꯄꯨꯂꯤꯁꯁꯨ ꯂꯦꯞꯈꯤꯒꯅꯤ꯫ ꯑꯩꯅꯗꯤ ꯕꯤꯁ꯭ꯋꯥꯁꯀ ꯑꯁꯣꯝꯗ ꯀꯝꯄ꯭ꯔꯣꯃꯥꯏꯖ ꯇꯧꯅꯕ ꯋꯥꯔꯤ ꯀꯟꯅ ꯁꯥꯔꯤ, ꯑꯗꯨꯒ ꯅꯪꯅ ꯇꯧꯔꯤꯁꯦ ꯀꯔꯤꯅꯣ? ꯑꯦꯟꯗ꯭ꯔꯤꯌꯥꯅ ꯍꯥꯏꯔꯛꯏ, ꯃꯗꯨꯒꯤ ꯕꯤꯁ꯭ꯋꯥꯁ ꯍꯥꯏꯕ ꯅꯨꯄꯥ ꯑꯗꯨꯁꯨ ꯊꯥꯖꯕ ꯌꯥꯕ ꯃꯤ ꯅꯠꯇꯦ, ꯃꯥꯁꯨ ꯔꯥꯖꯕꯤꯔꯒ ꯄꯨꯟꯕ ꯄꯥꯔꯇꯤꯅꯤ꯫ ꯐꯂꯛꯅ ꯍꯥꯏꯔꯛꯏ, ꯃꯤꯅꯥꯜ, ꯅꯪꯅ ꯁꯣꯔꯤ ꯍꯥꯏꯅꯤꯡꯗ꯭ꯔꯕꯁꯨ ꯑꯩꯅ ꯅꯪꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯁꯣꯔꯤ ꯍꯥꯏꯒꯦ, ꯑꯗꯨꯒ ꯋꯥꯁꯦ ꯆꯥꯎꯊꯣꯛꯍꯜꯂꯒꯨꯝꯁꯤ, ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯁꯣꯔꯤ ꯑꯃꯅ ꯋꯥꯁꯦ ꯂꯣꯏꯁꯤꯜꯂꯁꯤ꯫ ꯃꯤꯅꯥꯜꯅ ꯍꯥꯏ, ꯃꯥꯗꯤ ꯁꯣꯔꯤ ꯍꯥꯏꯅꯤꯡꯗꯦ, ꯔꯥꯖꯕꯤꯔꯒꯨꯝꯕ ꯅꯨꯄꯥ ꯑꯃꯗ ꯃꯥ ꯁꯣꯔꯤ ꯍꯥꯏꯕ ꯉꯝꯂꯣꯏ, ꯑꯩꯈꯣꯏ ꯁꯨꯡꯂꯥꯟ ꯂꯥꯟꯗꯦ, ꯑꯗꯨꯅ ꯁꯣꯔꯤ ꯍꯥꯏꯐꯝ ꯊꯣꯛꯇꯦ ꯍꯥꯏꯔꯝꯃꯤ꯫ ꯐꯂꯛꯅ ꯃꯈꯥ ꯇꯥꯔꯛꯏ, ꯃꯤꯅꯥꯜ, ꯅꯪ, ꯑꯩ ꯑꯃꯗꯤ ꯑꯦꯟꯗ꯭ꯔꯤꯌꯥꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕꯁꯦ ꯃꯐꯝ ꯑꯁꯤꯗ ꯄꯩꯁꯥ ꯈꯔ ꯇꯥꯟꯗꯨꯅ ꯅꯣꯔꯃꯦꯜ ꯑꯣꯏꯕ ꯄꯨꯟꯁꯤ ꯑꯃ ꯍꯤꯡꯕ ꯉꯝꯅꯕꯒꯤꯗꯃꯛꯇꯅꯤ꯫ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯄꯨꯂꯤꯁꯁꯤꯡ ꯑꯃꯗꯤ ꯁꯪꯒ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯒ ꯃꯨꯛꯅꯕ ꯂꯥꯛꯄ ꯅꯠꯇꯦ꯫ ꯃꯤꯅꯥꯜꯅ ꯍꯥꯏꯔꯛꯏ, ꯑꯩꯗꯤ ꯃꯣꯏꯒꯨꯝꯕ ꯃꯤꯗ ꯁꯣꯔꯤ ꯍꯥꯏꯅꯤꯡꯗꯦ ꯍꯥꯏꯅ ꯍꯥꯏꯔꯛꯏ꯫ ꯐꯂꯛꯅ ꯍꯥꯏꯔꯛꯏ, ꯅꯪꯅ ꯍꯥꯏꯕ ꯇꯜꯂꯤꯗꯣ ꯍꯥꯏꯔꯨꯔꯅꯨ, ꯑꯩ ꯅꯪꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯍꯥꯏꯔꯒꯦ꯫ ꯌꯦꯡꯉꯣ, ꯉꯁꯤ ꯑꯦꯟꯗ꯭ꯔꯤꯌꯥꯗ ꯀꯣꯏꯇꯥꯟ ꯇꯥꯟꯅꯗꯨꯅ ꯃꯥꯕꯨ ꯐꯥꯅꯕ ꯍꯣꯠꯅꯔꯛꯂꯦ, ꯑꯗꯨꯒ ꯃꯊꯪꯗ ꯀꯔꯤ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯀꯅꯥꯝꯇꯅ ꯇꯝꯕ ꯉꯝꯗꯦ꯫ ꯑꯦꯟꯗ꯭ꯔꯤꯌꯥꯅ ꯍꯥꯏꯔꯛꯏ, ꯑꯩꯈꯣꯏꯅ ꯂꯥꯜꯂꯦ ꯍꯥꯏꯔꯒ ꯃꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯇꯣꯛꯀꯗ꯭ꯔꯅꯦ? ꯐꯂꯛꯅ ꯍꯥꯏꯔꯛꯏ, ꯑꯩ ꯍꯌꯦꯡ ꯑꯌꯨꯛ ꯕꯤꯁ꯭ꯋꯥꯁꯇ ꯀꯣꯜ ꯇꯧꯗꯨꯅ ꯃꯣꯏꯒ ꯀꯝꯄ꯭ꯔꯣꯃꯥꯏꯖ ꯇꯧꯔꯒꯦ, ꯑꯗꯨꯒ ꯋꯥꯁꯦ ꯂꯣꯏꯁꯤꯜꯂꯁꯤ꯫ ꯇꯁꯦꯡꯅ ꯅꯨꯄꯤꯁꯤꯡ ꯑꯁꯦ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯁꯤꯗ ꯃꯄꯥꯟ ꯊꯣꯛꯄ ꯐꯥꯎ ꯀꯤꯖꯔꯕꯅꯤ꯫ ꯃꯊꯪꯒꯤꯁꯤꯟꯗ ꯕꯤꯁ꯭ꯋꯥꯁ ꯑꯃꯗꯤ ꯃꯣꯏ ꯄꯥꯔꯇꯤ ꯃꯌꯥꯝ ꯂꯩꯔꯤꯉꯩꯗ ꯕꯤꯁ꯭ꯋꯥꯁꯅ ꯍꯥꯏ, ꯑꯪꯀꯤꯠ, ꯅꯪꯕꯨ ꯉꯥꯎꯔꯕ꯭ꯔꯥ ꯀꯩꯅꯣ ꯂꯝꯖꯥꯎ ꯁꯣꯔꯣꯛꯇ ꯑꯦꯟꯗ꯭ꯔꯤꯌꯥ ꯐꯥꯅꯕ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯤꯗꯣ? ꯅꯪꯒꯤ ꯊꯧꯗꯣꯛ ꯑꯁꯤꯗ ꯆꯦꯟꯅꯕꯁꯨ ꯅꯠꯇꯦ, ꯃꯔꯝ ꯑꯗꯨꯅ ꯅꯪ ꯌꯥꯎꯔꯛꯀꯅꯨ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ꯫ ꯑꯪꯀꯤꯠꯅ ꯍꯥꯏꯔꯛꯏ, ꯑꯩꯅ ꯅꯨꯃꯤꯠ ꯑꯗꯨꯗ ꯂꯩꯔꯝꯕ ꯊꯣꯛꯂꯕꯗꯤ ꯅꯨꯄꯤꯁꯤꯡ ꯑꯗꯣ ꯑꯝꯇ ꯂꯦꯝꯅ ꯊꯥꯔꯝꯃꯣꯏ, ꯅꯨꯄꯤꯁꯤꯡꯁꯦ ꯄꯔꯥ ꯑꯃ ꯇꯝꯕꯤꯕꯗꯤ ꯌꯥꯔꯕꯅꯤ, ꯄꯔꯥ ꯇꯝꯕꯤꯕꯒꯤ ꯃꯇꯝ ꯌꯧꯔꯦ ꯍꯥꯏꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯁꯤꯗ ꯕꯤꯁ꯭ꯋꯥꯁꯇ ꯐꯂꯛꯅ ꯀꯣꯜ ꯇꯧꯔꯛꯏ꯫ ꯕꯤꯁ꯭ꯋꯥꯁꯅ ꯍꯥꯏꯔꯛꯏ, ꯔꯥꯖꯕꯤꯔꯁꯨ ꯂꯩ, ꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔꯣ, ꯑꯗꯨꯒ ꯐꯖꯅ ꯀꯝꯄ꯭ꯔꯣꯃꯥꯏꯖ ꯇꯧꯔꯣ ꯍꯥꯏꯗꯨꯅ ꯔꯥꯖꯕꯤꯔꯗ ꯐꯣꯟ ꯄꯤꯔꯝꯃꯤ꯫ ꯔꯥꯖꯕꯤꯔꯅ ꯍꯥꯏ, ꯐꯂꯛ, ꯑꯩ ꯅꯉꯣꯟꯗ ꯀꯩꯝꯇ ꯅꯨꯡꯉꯥꯏꯇꯕ ꯂꯩꯇꯦ, ꯑꯩꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯁꯦ ꯃ꯭ꯔꯤꯅꯥꯜꯗꯅꯤ, ꯃꯥ ꯀꯥꯏꯗ ꯂꯩꯒꯦ, ꯃꯥ ꯐꯣꯟ ꯄꯥꯏꯍꯜꯂꯛꯑꯣ꯫ ꯐꯂꯛꯅ ꯍꯥꯏꯖꯔꯛꯏ, ꯔꯥꯖꯕꯤꯔ, ꯅꯨꯃꯤꯠꯇꯣ ꯑꯩꯈꯣꯏꯁꯨ ꯉꯥꯛꯇꯪꯒꯤ ꯑꯁꯥꯎꯕꯅ ꯍꯦꯟꯈꯤꯗꯨꯅ ꯇꯧꯈꯤꯕꯅꯤ ꯍꯥꯏꯔꯝꯃꯤ, ꯑꯗꯨꯕꯨ ꯔꯥꯖꯕꯤꯔꯗꯤ ꯃꯤꯅꯥꯜꯅ ꯁꯣꯔꯤ ꯍꯥꯏꯗ꯭ꯔꯤꯕ ꯐꯥꯎꯕ ꯀꯝꯄ꯭ꯔꯣꯃꯥꯏꯖ ꯇꯧꯔꯣꯏ ꯍꯥꯏꯔꯝꯃꯤ꯫ ꯃꯤꯅꯥꯜꯗ ꯐꯣꯟ ꯄꯥꯏꯍꯜꯂꯛꯎ ꯍꯥꯏꯗꯨꯅ ꯔꯥꯖꯕꯤꯔꯅ ꯃꯤꯅꯥꯜꯕꯨ ꯃꯆꯤꯟ ꯊꯤꯗꯨꯅ ꯌꯥꯝꯅ ꯊꯤꯅ ꯆꯩꯔꯝꯃꯤ꯫ ꯋꯥꯍꯩ ꯑꯁꯤ ꯇꯥꯕꯗ ꯐꯂꯛꯅ ꯍꯥꯏꯖꯩ, ꯔꯥꯖꯕꯤꯔ, ꯅꯪ ꯑꯗꯨꯝꯕ ꯑꯀꯥꯝꯄꯦꯠ ꯋꯥꯍꯩ ꯁꯤꯖꯤꯟꯅꯗꯨꯅ ꯃꯤꯅꯥꯜꯕꯨ ꯆꯩꯒꯅꯨ꯫ ꯑꯗꯨꯕꯨ ꯔꯥꯖꯕꯤꯔꯗꯤ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯑꯀꯥꯝꯄꯦꯠ ꯁꯤꯖꯤꯟꯅꯗꯨꯅ ꯃꯤꯅꯥꯜꯕꯨ ꯊꯤꯅ ꯆꯩꯔꯛꯈꯤ꯫ ꯐꯂꯛ ꯇꯥꯕ ꯉꯝꯂꯛꯇ꯭ꯔꯗꯨꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ, ꯔꯥꯖꯕꯤꯔ, ꯆꯥꯎꯈꯠꯇꯕ ꯅꯨꯄꯥ, ꯅꯪꯒꯨꯝꯕ ꯋꯥꯈꯜ ꯌꯥꯎꯗꯕ, ꯊꯛꯁꯤ ꯈꯥꯁꯤ ꯌꯥꯎꯗꯕ ꯅꯨꯄꯥ ꯑꯃꯗꯗꯤ ꯃꯃꯤꯠ ꯑꯃꯈꯛꯇ ꯅꯠꯇꯦ ꯊꯨꯒꯥꯏꯒꯗꯧꯔꯤꯕꯁꯦ, ꯅꯃꯤꯠ ꯑꯅꯤꯃꯛ ꯊꯨꯒꯥꯏꯒꯗꯕꯅꯤ꯫ ꯃꯤꯅꯥꯜꯅ ꯅꯪꯒꯤ ꯅꯃꯤꯠ ꯑꯃꯈꯛꯇꯪ ꯊꯨꯒꯥꯏꯕꯤꯔꯝꯃꯤꯗꯣ ꯅꯪꯒꯤ ꯅꯔꯥꯏꯕꯛ ꯐꯔꯕꯅꯤ ꯍꯥꯏꯔꯝꯃꯒ ꯐꯣꯟ ꯊꯝꯈꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯐꯂꯛ ꯃꯥꯒꯤ ꯑꯣꯐꯤꯁꯇ ꯂꯥꯛꯈꯤ, ꯑꯗꯨꯕꯨ ꯃꯥꯅ ꯑꯣꯐꯤꯁ ꯆꯪꯂꯛꯄ ꯃꯇꯝꯗ ꯃꯥꯒ ꯊꯕꯛ ꯇꯧꯃꯤꯟꯅꯔꯤꯕ ꯅꯨꯄꯥꯁꯤꯡ ꯑꯗꯨꯅ ꯍꯥꯏꯅꯩ, ꯑꯁꯤ ꯅꯠꯇ꯭ꯔꯣ ꯐꯂꯛ ꯍꯥꯏꯁꯦ, ꯃꯥꯒꯤ ꯅꯝꯕꯔ ꯅꯠꯇ꯭ꯔꯣ ꯉꯁꯥꯏ ꯌꯥꯎꯔꯤꯕꯗꯣ? ꯐꯂꯛꯇꯤ ꯀꯩꯁꯨ ꯈꯪꯗꯕꯅꯤꯅ ꯃꯌꯥꯝꯅ ꯍꯥꯏꯅꯔꯤꯕ ꯋꯥꯁꯦ ꯃꯥꯗꯤ ꯀꯩꯁꯨ ꯊꯧꯁꯥꯔꯨꯗꯦ꯫ ꯇꯟꯖꯥ ꯑꯁꯤꯗ ꯑꯣꯐꯤꯁ ꯑꯗꯨꯒꯤ ꯆꯧꯀꯤꯗꯥꯔ ꯂꯥꯛꯏ, ꯑꯗꯨꯒ ꯐꯂꯛꯇ ꯍꯥꯏꯔꯛꯏ, ꯐꯂꯛ, ꯅꯪꯕꯨ ꯁꯥꯔꯅ ꯑꯃꯨꯛꯇ ꯆꯪꯂꯛꯑꯣ꯫
ꯃꯊꯪꯒꯤꯁꯤꯟꯗ ꯐꯂꯛ ꯃꯥꯒꯤ ꯕꯣꯁꯀꯤ ꯑꯣꯐꯤꯁꯇ ꯆꯪꯂꯛꯏ ꯕꯣꯁ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯐꯂꯛ ꯑꯩ ꯋꯥꯁꯦ ꯀꯝꯗꯧꯅ ꯍꯧꯗꯣꯛꯀꯗꯧꯔꯤꯕꯅꯣ ꯈꯪꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯂꯦꯞꯇꯣꯞꯇ ꯌꯥꯎꯔꯤꯕ ꯐꯣꯇꯣ ꯑꯗꯨ ꯎꯠꯂꯛꯈꯤ ꯂꯦꯞꯇꯣꯞ ꯑꯗꯨꯗ ꯐꯣꯇो ꯑꯃ ꯌꯥꯎꯔꯝꯃꯤ ꯐꯣꯇो ꯑꯗꯨ ꯐꯂꯛꯅ ꯍꯛꯆꯥꯡ ꯊꯨꯡꯅꯕ ꯐꯤꯔꯣꯜ ꯁꯦꯠꯇꯨꯅ ꯅꯨꯡꯉꯥꯏꯕ ꯄꯥꯝꯂꯕꯗꯤ ꯑꯩꯒꯤ ꯅꯝꯕꯔ ꯑꯁꯤꯗ ꯀꯣꯜ ꯇꯧꯕꯤꯔꯛꯎ ꯍꯥꯏꯗꯨꯅ ꯏꯕ ꯐꯣꯇꯣ ꯑꯃ ꯌꯥꯎꯔꯝꯃꯤ ꯐꯣꯇꯣ ꯑꯁꯤ ꯔꯥꯖꯕꯤꯔ ꯑꯃꯗꯤ ꯃꯥꯒꯤ ꯄꯥꯔꯇꯤꯅ ꯑꯦꯗꯤꯠ ꯇꯧꯊꯣꯛꯇꯨꯅ ꯁꯦꯝꯗꯣꯔꯛꯄꯅꯤ ꯐꯂꯛ ꯐꯣꯇꯣ ꯑꯗꯨ ꯎꯕꯗ ꯋꯥ ꯈꯨꯝꯐꯝ ꯂꯩꯔꯝꯗꯦ ꯏꯉꯛ-ꯉꯛꯅ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯕꯣꯁ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯐꯂꯛ ꯅꯪ matam khara suti lauro office asidagi aduga nangi thaba anauba ama yengo asiguma photo asina company gi mingchat yamna solaklagani phalakti masa kanjanaba wa hajinabagi tanda phawa phangkhide phalak wa makha taduna kaisu kanararoi khanglami maramdi hojiki matam asida nupi sing ase lale haiduna hekta miyamna wakhan khanbi chumi lali thibagi mahutta maram aduna phalakna hari sir ado ai chatlage ado aigi walhoriba salary ado clear tobiramo hairamnaga phalak ningba kaina chatki mathangi sinda numidang waramni segaldi park ta famduna lerami tanja sida minalsu walking chain bathorakhi adubu segalgi mama maktada ban ama thojilaktuna minalbu phaduna pukhi segalsu ban aduna chakhiba maikaido munna yengduna lehawi ban manungda angket amadi mamanaba anina minalbu maningi sita phajinduna thamlami angket na minalgi machin meli aduga nupa amana minalgi makhongkanna konjenduna thamlami ban adu mi chilaba lamjau soro kaya fauduna lamhang tamna lakhi lambida mina taduna wa haiduna minalgi machinsu kanna melami mathangi sinda segal na police ta call tawduna ban amana nupi ama phaduna pukre hai adubu police aduna hairi nang hairiba ban adudi asomda amta thengnade ban gi number su nang khangaude hai adubu thawdo asi maramda kanamta ne khoide report torakte nang hairiba pawdo amtaga chumi lali yingla o hairmi asomdana mi tadaba mpham yorakpa matamda angkitna hairi mi leitrabanina minalda phajin punsileba se thadoklo mana lawningba lawjarasanu haiduna karemna duna hairi aduga minalda phajileba makhuching ado thadoklami minal ba manungda mabu kanbiyo haiduna koilaw lawrami adubu tabinabadi kanamta laikide angkit amadi nupa singna minalgi matawasida noktuna yenglami minalna ai lale aibu thadokpiyo haiduna kaptuna haijarami adubu kanamtana tabikhide angkina hairi nangna sori haibase pakchade nangsu ꯑꯩꯈꯣꯏꯕꯨ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯀꯧꯈꯤꯕꯗꯥꯏꯅꯦ ꯃꯁꯤ ꯍꯥꯏꯔꯗꯨꯅ ꯃꯤꯅꯥꯜꯒꯤ ꯐꯨꯔꯤꯠꯀꯤ ꯆꯦꯟ ꯑꯗꯨ ꯆꯤꯡꯊꯕ ꯍꯧꯈ꯭ꯔꯦ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯀꯅꯥꯅꯣ ꯑꯍꯥꯟꯕ ꯑꯣꯏꯅ ꯇꯧꯒꯗꯣꯔꯤꯕꯁꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯪꯀꯤꯠꯅ ꯑꯃꯨꯛ ꯀꯔꯦꯝꯅꯗꯨꯅ ꯍꯥꯏꯔꯛꯏ ꯅꯣꯏ ꯃꯌꯥꯝ ꯂꯣꯏꯅꯃꯛ ꯑꯍꯥꯟꯕ ꯑꯣꯏꯅ ꯇꯧꯅꯤꯡꯂꯕꯅꯤꯅ ꯀꯣꯟ ꯑꯣꯏꯅ ꯇꯣꯁ ꯇꯧꯔꯁꯤ ꯗꯝꯕꯤ ꯃꯤꯅꯥꯜꯒꯤ ꯃꯁꯥꯗ ꯆꯥꯟꯗꯤ ꯌꯥꯎꯕ꯭ꯔꯥ ꯌꯦꯡꯉꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ असोमदना सेहगल मागा खंगनबा एसीपी पुलिस अदुदा कॉल तौदुना हायरमी थौदोकसिगी मतंगदा सेहगल मागी होनबा याबा होनखरे अदुबु हौजुक फावबा रिजल्ट अमता फंगलमदे इमुंगदा लेबा ngamdaduna सेहगल मपान थोक्तुना कोइजा चटलमी अदुबु सेहगल की ममानबा एसीपी अदुना हायरई आइना रिपोर्ट लबु मतंदा नंगना हायरिबा थौदोकसि थोखरे हायबगी मरमदा रिपोर्ट केमता फंगदे पाव केमता लेते हायरखी असोमदन अंकिना हायबा मतुंग इन्ना दंपिना मिनालगी हक्चांग पुंबा सोक्तुना नांदुना लेरमी चांदी चपी थीबगी मिंगदा अंकिना अमुक करेमनदुना हायरई दंपी कइनो नंग तोरिदुबो नंगना तोरिबो मोंग अदुदी मिनालदा नुंगाइबा फावख्रानी मंगोंदा नुंगाइबा फावहनबा यादे अखोइना तोरिबसे मंगोंदा लमन खुमलिबनी कावरबरा मिनालदी हौजिकसु अंकिना कन्ना कोनसिनदुना थंबनिना लेंबा खोटपा केमता ngamlamde मिनालदी माबु थादोकपियो हायदुना लावबा नतना उपाय कैसु लेरमदे मथंगी सिंदा अंकिना गाड़ी खामु हायरमी अदुगा हायरई मिनाल अखोइना ngasi तोरिबा असिदी फिल्म हौरमलागी कास्टिंग थाबा अदुनी फिल्म मखादी यामना वाली थौदो असि मरमदा कनामता दा हायगनु हायदुना मिनालगी मसम पायदुना माबु बान मनुंगदगी मपानदा इंथोरखी अदुगा मिनालबु हुंदोकलमलगा मखोइ बान थौदुना चटखी मथंगी सिंदा सेगलदी मागी गेटता लेप्तुना लाक्लिबा म्यूसिंग उदगी मरक्ता मिनाल यावब्रा हायदुना कोयेंग येंगदुना लेरमी अदुबु अलापदा मिनाल फिबम कायना लाकदो उरमी मथंगी सिंदा मिनाल मागी काल चंगलाई मसमना इफा फाना फिबम कायरबा सकफम मदु उबदा एंड्रियाना नंग कदाय चलुबगे हायदुना याम पाखन हंगलमी अदुगा अमुक एंड्रियाना फलकपु अमता लाउ हायदुना कौरमी मथंगी सिंदा मिनाल मसादा तुकचबा हंगोयबा फौरमी मरम उदुना मसा सिंगदोकचनबा बाथरूमदा सवर थाददुना लेरमी मतवसी उबदा फलक अमदी एंड्रिया सु खंगले कई थौदोक थोखरबगे हायबसे फलकना मिनालदा कैदौरुरे कई थौदोक थोखरबगे हंगलमी अदुबु मिनालदी अंगावबिगुमना वा केमता हायनबा तानबा यादना ममित मना इथक थकना लेरमी मथंगी सिंदा मिनालदी अंगावबिगुमना थोनाव अमदा येंगदुना लेरमी नाकंदा फलक अमदी एंड्रिया तोफम खंगदना फमदुना लेरमी अदुगा फलकना हायरई अखोइ मफम असिदा कैसु तौनिंगाय लेक्ट्रे मफम असे थादोक्तुना इसा इसागी हिंगनबा चटखिबा नतना मथंगी सिंदा एसीपी दा पुलिस अमना कॉल तौरक्तुना हायरई सर नुपीदा कारण तौरमे हायबगी कंप्लेन अमा लाक्ले इन्वेस्टिगेशन तौदबा याररोय एसीपी ना हायरई तौरो कइनो अदुदी करी प्रॉब्लम लेबगे पुलिस अदुना हायरई सर लाक्लेबा कंप्लेन असि दिल्लीगी मिनिस्टर ओइरिबा रंजित की मचानुपा थोकपा अमदनी एसीपी अदुना हायरई फरे हौजिकी ओइनदी एफआईआर दो पानखिनु आई पावमता लोनरखी हायरमी मथंगी सिंदा एसीपी ना मिनिस्टर रंजिता कॉल तौदुना मागी मचानुपागी
ꯃꯥꯌꯣꯛꯇ ꯅꯨꯄꯤꯗ ꯅꯝꯖꯥꯅ ꯊꯦꯛꯅꯔꯨꯕꯒꯤ ꯀꯦꯁ ꯑꯃ ꯂꯥꯛꯂꯦ ꯍꯥꯏꯗꯨꯅ ꯄꯥꯎ ꯄꯤꯔꯝꯃꯤ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯄꯨꯂꯤꯁ ꯈꯔ ꯂꯥꯛꯇꯨꯅ ꯃꯤꯅꯥꯜ ꯀꯥꯏꯗ ꯂꯩꯕꯒꯦ ꯍꯥꯏꯗꯨꯅ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ ꯑꯗꯨꯒ ꯅꯨꯄꯤ ꯄꯨꯂꯤꯁ ꯑꯃꯅ ꯊꯣꯡ ꯊꯤꯜꯂꯛꯏ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯍꯪꯂꯛꯏ ꯅꯈꯣꯏ ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯃꯤꯅꯥꯜ ꯍꯥꯏꯔꯤꯕꯁꯦ ꯀꯅꯥꯅꯣ ꯃꯤꯅꯥꯜ ꯅꯪ ꯑꯝꯇ ꯃꯈꯥ ꯀꯨꯝꯊꯔꯛꯑꯣ SHO ꯃꯦꯗꯥꯝꯒ ꯁꯥꯟꯅꯗꯕ ꯌꯥꯗꯕ ꯋꯥꯔꯤ ꯑꯃ ꯂꯩꯔꯦ ꯐꯂꯛꯅ ꯍꯥꯏ ꯋꯥꯔꯤꯗꯤ ꯃꯅꯨꯡꯗ ꯁꯥꯕ ꯌꯥꯗꯕ꯭ꯔꯥ ꯄꯨꯂꯤꯁꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯈꯪꯕ꯭ꯔꯣ ꯑꯩꯗꯤ ꯅꯪ ꯂꯧꯔꯨꯆꯣ ꯍꯥꯏꯗꯨꯅ ꯃꯦꯗꯥꯝꯅ ꯊꯥꯔꯛꯄꯅꯤ ꯃꯦꯗꯥꯝꯗꯤ ꯃꯈꯥꯗ ꯂꯩꯍꯧꯔꯦ ꯍꯥꯏꯔꯝꯃꯤ SHO ꯍꯥꯏꯕꯗꯤ ꯁ꯭ꯇꯦꯁꯟ ꯍꯥꯎꯁ ꯑꯣꯐꯤꯁꯥꯔ ꯍꯥꯏꯕꯅꯤ SHO ꯅ ꯁ꯭ꯇꯦꯁꯟ ꯑꯃꯒꯤ ꯏꯟꯆꯥꯔꯖ ꯑꯣꯏꯔꯤꯕꯅꯤ ꯃꯈꯥꯗ ꯉꯥꯏꯗꯨꯅ ꯂꯩꯔꯝꯂꯤꯕꯤ SHO ꯃꯦꯗꯥꯝ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪ ꯅꯠꯇ꯭ꯔꯣ ꯃꯤꯅꯥꯜ ꯍꯥꯏꯁꯦ ꯂꯥꯛꯑꯣ ꯆꯠꯂꯁꯦ ꯁ꯭ꯇꯦꯁꯟ ꯐꯥꯎꯗ ꯆꯠꯂꯨꯁꯤ ꯄꯨꯂꯤꯁꯀ ꯂꯥꯛꯃꯤꯟꯅꯕ ꯎꯀꯤꯜ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯃꯤꯅꯥꯜꯒꯤ ꯃꯊꯛꯇ ꯁꯦꯛꯁꯟ 307ꯒꯤ ꯆꯥꯔꯖ ꯑꯃ ꯂꯩꯔꯦ ꯑꯦꯇꯦꯝꯞ ꯇꯨ ꯃꯔꯗꯔ ꯍꯥꯏꯕꯗꯤ ꯃꯤ ꯍꯥꯠꯀꯦ ꯇꯧꯔꯝꯕꯒꯤ ꯀꯦꯁꯅꯤ ꯑꯁꯤꯒꯤꯁꯨ ꯃꯊꯛꯇ ꯃꯤꯅꯥꯜ ꯅꯪꯕꯨ ꯄꯨꯂꯤꯁꯅ ꯐꯥꯅꯅꯕ ꯊꯤꯔꯛꯂꯤꯕꯁꯦ ꯍꯞꯇꯥ ꯑꯃ ꯁꯨꯔꯕꯅꯤ ꯍꯥꯏꯔꯝꯃꯤ ꯃꯤꯅꯥꯜ ꯑꯃꯗꯤ ꯐꯂꯛꯅ ꯍꯥꯏꯖꯩ ꯀꯩꯅꯣ ꯀꯝꯄ꯭ꯂꯦꯟꯗꯤ ꯑꯩꯈꯣꯏꯅ ꯇꯧꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯣꯏꯅ ꯐꯥꯕ ꯂꯥꯛꯂꯤꯕꯁꯦ ꯀꯔꯤꯒꯤꯅꯣ ꯀꯨꯝꯍꯩ ꯌꯦꯡꯂꯤꯕ ꯃꯤꯌꯥꯝꯒꯤ ꯃꯁꯤꯡꯁꯨ ꯁꯨꯝ ꯍꯦꯟꯒꯠꯂꯛꯈꯤ ꯆꯦꯍꯦꯒꯜꯁꯨ ꯃꯤꯅꯥꯜꯕꯨ ꯄꯨꯂꯤꯁꯅ ꯐꯥꯈꯤꯕ ꯑꯁꯤ ꯃꯥꯁꯨ ꯎꯔꯝꯃꯤ ꯑꯁꯣꯝꯗꯅ ꯅꯨꯄꯤꯁꯤꯡ ꯑꯗꯨꯅ ꯃꯣꯏꯅ ꯀꯝꯄ꯭ꯂꯦꯟ ꯇꯧꯕꯅꯤ ꯑꯗꯨꯒ ꯃꯣꯏ ꯐꯥꯕꯤꯔꯤꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯀꯟꯅ ꯍꯥꯏꯖꯔꯝꯃꯤ ꯑꯗꯨꯕꯨ ꯀꯅꯥꯝꯇꯅ ꯋꯥ ꯇꯥꯕꯤꯈꯤꯗꯦ ꯃꯤꯅꯥꯜ ꯄꯨꯂꯤꯁꯀꯤ ꯒꯥꯔꯤꯗ ꯍꯥꯞꯇꯨꯅ ꯄꯨꯈ꯭ꯔꯦ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯃꯤꯅꯥꯜꯕꯨ ꯎꯅꯒꯦ ꯍꯥꯏꯔꯕꯗꯤ ꯁꯨꯔꯖ ꯈꯨꯟ ꯁ꯭ꯇꯦꯁꯟꯗ ꯂꯥꯛꯎ ꯁꯃꯥꯖ ꯑꯁꯤ ꯑꯉꯛꯄꯅꯤ ꯅꯨꯄꯤꯒꯤ ꯃꯔꯝꯗ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯂꯕꯗꯤ ꯅꯨꯄꯤ ꯑꯗꯨꯅ ꯐꯠꯇꯗꯨꯅ ꯇꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯦꯛꯇ ꯄꯥꯛꯊꯣꯛꯄꯤ ꯀꯨꯝꯍꯩ ꯌꯦꯡꯂꯤꯕꯁꯤꯡ ꯑꯗꯨꯅꯁꯨ ꯍꯥꯏꯅꯩ ꯅꯨꯄꯤ ꯉꯥꯛꯇ ꯃꯇꯣꯝꯗ ꯂꯩꯔꯕꯅꯤꯅ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯁꯤ ꯌꯥꯝꯅ ꯊꯣꯛꯂꯛꯈꯤꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨꯕꯨ ꯌꯥꯝꯅ ꯊꯤꯅ ꯍꯥꯏꯅꯔꯝꯃꯤ ꯃꯊꯪꯒꯤꯁꯤꯗ ꯐꯂꯛ ꯑꯃꯗꯤ ꯑꯦꯟꯗ꯭ꯔꯤꯌꯥ ꯁꯨꯔꯖ ꯀꯨꯟ ꯁ꯭ꯇꯦꯁꯟꯗ ꯂꯥꯛꯂꯝꯃꯤ ꯃꯤꯅꯥꯜꯒꯤ ꯃꯄꯥꯁꯨ ꯃꯆꯥ ꯎꯅꯕ ꯂꯥꯛꯈꯤ ꯑꯗꯨꯕꯨ SHO ꯃꯦꯗꯥꯝꯗꯤ ꯂꯥꯛꯇ꯭ꯔꯤ ꯃꯤꯅꯥꯜꯒꯤ ꯃꯄꯥ ꯑꯦꯟꯗ꯭ꯔꯤꯌꯥ ꯑꯃꯗꯤ ꯐꯂꯛ ꯑꯌꯨꯛꯇꯒꯤ SHO ꯂꯥꯛꯄ ꯉꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 9:30 ꯇꯥꯔꯕ ꯐꯥꯎꯕ ꯃꯦꯗꯥꯝ ꯑꯗꯨꯗꯤ ꯂꯥꯛꯇ꯭ꯔꯤ ꯅꯨꯃꯤꯗꯥꯡ ꯑꯣꯏꯁꯜꯂꯛꯄ ꯃꯔꯝꯅ ꯁ꯭ꯇꯦꯁꯟ ꯃꯅꯨꯡꯗ ꯃꯦꯗꯥꯝ ꯂꯥꯛꯄ ꯉꯥꯏꯕ ꯌꯥꯔꯔꯣꯏ ꯍꯥꯏꯗꯨꯅ ꯃꯈꯣꯏꯕꯨ ꯁꯣꯔꯣꯛꯇ ꯉꯥꯏꯔꯨꯆꯣ ꯍꯥꯏꯗꯨꯅ ꯂꯩꯍꯜꯂꯝꯃꯤ ꯇꯟꯖꯥ ꯑꯁꯤꯗ SHO ꯃꯦꯗꯥꯝ ꯌꯧꯁꯤꯜꯂꯛꯈꯤ SHO ꯃꯦꯗꯥꯝꯗ ꯃꯤꯅꯥꯜꯕꯨ ꯎꯅꯖꯒꯦ ꯍꯥꯏꯗꯨꯅ ꯑꯌꯥꯕ ꯅꯤꯔꯝꯃꯤ SHO ꯃꯦꯗꯥꯝꯅ ꯍꯥꯏꯔꯛꯏ ꯃꯤꯅꯤꯠ 2ꯗꯒꯤ ꯍꯦꯟꯅ ꯎꯅꯍꯟꯒꯅꯨ ꯃꯊꯪꯒꯤꯁꯤꯗ ꯃꯤꯅꯥꯜ ꯃꯥꯒꯤ ꯖꯦꯜꯒꯤ ꯀꯥꯗ ꯃꯇꯣꯝꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯃꯤꯅꯥꯜꯒꯤ ꯃꯄꯥ ꯆꯪꯂꯛꯇꯨꯅ ꯃꯤꯅꯥꯜꯕꯨ ꯀꯧꯔꯛꯏ ꯃꯤꯅꯥꯜꯗꯤ ꯃꯄꯥꯗ ꯌꯦꯡꯕ ꯐꯥꯎ ꯉꯝꯂꯝꯗꯦ ꯃꯃꯥꯏ ꯂꯨꯛꯊꯗꯨꯅ ꯍꯥꯏꯔꯛꯏ ꯕꯕꯥ ꯅꯪ ꯏꯃꯨꯡ ꯆꯠꯈ꯭ꯔꯣ ꯃꯄꯥꯁꯨ ꯃꯆꯥꯅ ꯐꯥꯎꯔꯤꯕ ꯏꯀꯥꯏꯕ ꯑꯁꯤ ꯈꯪꯉꯤ ꯃꯔꯝ ꯑꯗꯨꯅ ꯀꯩꯝꯇ ꯍꯥꯏꯔꯝꯗꯅ ꯑꯗꯨꯝ ꯊꯣꯛꯈ꯭ꯔꯦ ꯃꯊꯪꯒꯤꯁꯤꯗ ꯃꯤꯅꯥꯜ ꯐꯂꯛ ꯑꯃꯗꯤ ꯑꯦꯟꯗ꯭ꯔꯤꯌꯥ ꯎꯅꯗꯨꯅ ꯂꯩꯔꯝꯃꯤ ꯐꯂꯛꯅ ꯍꯥꯏ ꯑꯩꯈꯣꯏꯅ ꯅꯪꯕꯨ ꯕꯦꯜꯗꯒꯤ ꯂꯧꯊꯣꯛꯅꯕ ꯎꯀꯤꯜ ꯑꯐꯕ ꯑꯃ ꯇꯥꯟꯅꯕ ꯍꯧꯔꯒꯅꯤ ꯅꯪꯕꯨ ꯕꯦꯜꯗ ꯂꯧꯊꯣꯛꯄ ꯅꯠꯇꯅ ꯎꯄꯥꯏ ꯑꯝꯇ ꯂꯩꯇ꯭ꯔꯦ ꯍꯥꯏꯔꯝꯃꯤ ꯃꯊꯪꯗꯤ SHO ꯃꯦꯗꯥꯝꯒ ꯃꯤꯅꯥꯜꯒꯤ ꯃꯄꯥꯒ ꯅꯨꯄꯤꯁꯤꯡ ꯑꯗꯨ ꯎꯅꯔꯝꯃꯤ SHO ꯃꯦꯗꯥꯝ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯅꯆꯥꯅꯨꯄꯤꯁꯦ ꯑꯣꯛꯇꯕꯤꯅꯤ ꯍꯛꯆꯥꯡ ꯌꯣꯟꯗꯨꯅ ꯄꯩꯁꯥ ꯇꯥꯟꯕꯤꯅꯤ ꯃꯤꯅꯥꯜꯒꯤ ꯃꯄꯥ ꯃꯃꯥꯏ ꯉꯥꯛꯁꯪ ꯉꯥꯡꯗꯨꯅ ꯃꯃꯥꯏ ꯅꯣꯟꯊꯗꯨꯅ ꯂꯩꯔꯝꯃꯤ ꯐꯂꯛꯅ ꯍꯥꯏ ꯑꯩꯈꯣꯏꯗꯤ ꯑꯗꯨꯒꯨꯝꯕ ꯅꯨꯄꯤ ꯅꯠꯇꯦ ꯃꯦꯗꯥꯝꯅ ꯇꯥꯔꯤꯕ ꯄꯥꯎ ꯑꯗꯨ ꯑꯔꯥꯟꯕꯅꯤ SHOꯅ ꯍꯥꯏꯔꯛꯏ ꯅꯨꯄꯤ ꯑꯅꯤꯁꯤꯒꯤ ꯋꯥꯁꯨ ꯇꯥꯔꯨꯅꯨ ꯅꯨꯄꯤ ꯑꯅꯤꯁꯤꯁꯨ ꯅꯆꯥꯅꯨꯄꯤꯒ ꯀꯔꯕꯥꯔ ꯄꯨꯟꯅ ꯇꯧꯃꯤꯟꯅꯕꯅꯤ ꯍꯥꯏꯗꯨꯅ FIR ꯀꯣꯄꯤ ꯑꯃ ꯄꯤꯗꯨꯅ ꯊꯥꯗꯣꯔꯛꯈꯤ ꯃꯊꯪꯒꯤꯁꯤꯗ ꯐꯂꯛꯀꯤ ꯕꯔꯥꯒꯤ ꯀꯥ ꯑꯗꯨꯗ ꯗꯣꯔꯕꯦꯜ ꯊꯤꯜꯂꯛꯈꯤ ꯁꯦꯍꯦꯒꯜ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯁꯦꯍꯦꯒꯜꯅ ꯐꯂꯛꯇ ꯍꯥꯏꯔꯛꯏ ꯑꯩꯅ ꯅꯉꯣꯟꯗ ꯆꯦꯛꯁꯤꯟꯅ ꯂꯩꯌꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯥ ꯆꯦꯗꯨ ꯀꯔꯥꯏꯅꯣ ꯑꯝꯇ ꯌꯦꯡꯒꯦ ꯐꯂꯛꯅ ꯍꯥꯏꯔꯛꯏ ꯀꯔꯤ ꯆꯦꯅꯣ ꯁꯦꯍꯦꯒꯜꯅ ꯍꯥꯏꯔꯛꯏ FIR ꯀꯣꯄꯤꯗꯨꯅꯤ ꯑꯩꯉꯣꯟꯗ ꯑꯝꯇ ꯄꯤꯔꯛꯎ ꯁꯦꯍꯦꯒꯜꯅ ꯆꯦꯗꯨ ꯌꯦꯡꯂꯕ ꯃꯇꯨꯡꯗ ꯍꯥꯏꯔꯛꯏ ꯃꯤꯅꯥꯜ ꯍꯥꯏꯁꯤꯅ ꯖꯦꯜꯗ ꯂꯩꯈꯤꯕꯗꯨ ꯅꯠꯇ꯭ꯔꯥ ꯑꯗꯨꯒ ꯅꯪꯅ ꯐꯂꯛ ꯑꯗꯨꯒ ꯅꯪꯅ ꯑꯦꯟꯗ꯭ꯔꯤꯌꯥ ꯅꯠꯇ꯭ꯔꯥ ꯑꯗꯣ ꯅꯣꯏꯒꯤ ꯀꯦꯁ ꯑꯁꯤ ꯁꯦꯛꯁꯟ 320 320 ꯑꯃꯗꯤ 307ꯅꯤ ꯃꯤꯕꯨ ꯌꯥꯝ ꯁꯥꯊꯤꯅ ꯁꯣꯛꯍꯟꯕ ꯃꯤ ꯍꯥꯠꯀꯦ ꯇꯧꯔꯝꯕ ꯑꯃꯗꯤ ꯃꯤꯉꯣꯟꯗꯒꯤ ꯅꯝꯗꯨꯅ ꯄꯩꯁꯥ ꯂꯧꯊꯣꯛꯅꯕ ꯇꯧꯔꯝꯃꯤ ꯍꯥꯏꯕꯒꯤ ꯆꯥꯔꯖꯅꯤ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯄ꯭ꯔꯣꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯆꯥꯔꯖ ꯑꯃꯁꯨ ꯌꯥꯎꯔꯤ ꯄ꯭ꯔꯣꯁꯇꯤꯇ꯭ꯌꯨꯁꯟ ꯍꯥꯏꯕꯗꯤ ꯍꯛꯆꯥꯡ ꯌꯣꯟꯗꯨꯅ ꯄꯩꯁꯥ ꯇꯥꯟꯕ ꯍꯥꯏꯕꯅꯤ ꯁꯦꯍꯦꯒꯜꯅ ꯃꯈꯥ ꯇꯥꯔꯛꯏ ꯃꯤꯐꯠꯇꯁꯤꯡ ꯑꯗꯨꯅ ꯀꯣꯛ ꯁꯥꯟꯅꯗꯨꯅ ꯃꯤꯅꯥꯜꯕꯨ ꯏꯔꯥꯏ ꯅꯨꯃꯤꯠꯇ ꯐꯥꯔꯤꯕꯅꯤ ꯕꯦꯜ ꯂꯧꯊꯣꯛꯄ ꯌꯥꯗꯅꯕꯒꯤꯗꯃꯛꯇ ꯏꯔꯥꯏ ꯅꯨꯃꯤꯠꯇ ꯐꯥꯔꯕꯗꯤ ꯊꯥꯡꯖ ꯑꯃꯗꯤ ꯅꯣꯡꯃꯥꯏꯖꯤꯡ ꯁꯨꯇꯤ ꯂꯩꯔꯕꯅꯤꯅ ꯃꯤꯅꯥꯜ ꯃꯇꯝ ꯁꯥꯡꯅ ꯖꯦꯜꯗ ꯂꯩꯔꯒꯅꯤ ꯐꯂꯛꯅ ꯍꯥꯏꯔꯛꯏ ꯀꯩꯗꯧꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯃꯔꯝꯗꯤ ꯃꯤꯅꯥꯜꯒꯤ ꯃꯊꯛꯇ ꯁꯤꯔꯤꯕ ꯀꯦꯁ ꯑꯁꯦ ꯕꯦꯜ ꯄꯤꯕ ꯌꯥꯗꯕ ꯀꯦꯁꯅꯤ ꯍꯥꯏꯔꯛꯏ ꯁꯦꯍꯦꯒꯜꯅ ꯀꯣꯂꯣꯝ ꯑꯃ ꯂꯧꯏ ꯑꯗꯨꯒ FIR ꯑꯗꯨꯗ ꯀꯩꯀꯩꯅꯣ ꯈꯔ ꯏꯔꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯍꯌꯦꯡ ꯑꯌꯨꯛ ꯉꯟꯇꯥ ꯎꯀꯤꯜ ꯑꯃ ꯇꯥꯟꯅꯔꯣ ꯑꯗꯨꯒ ꯁꯦꯁꯟ ꯖꯖꯀꯤ ꯃꯅꯥꯛꯇ ꯆꯠꯂꯣ ꯑꯗꯨꯒ ꯏꯃꯔꯖꯦꯟꯁꯤ ꯕꯦꯜ ꯑꯣꯏꯅ ꯂꯧꯔꯣ ꯑꯗꯣ ꯐꯅ ꯁꯥꯊꯤꯕ ꯀ꯭ꯔꯥꯏꯝ ꯑꯣꯏꯁꯅꯨ ꯕꯦꯜ ꯂꯧꯊꯣꯛꯄ ꯌꯥꯗꯕ ꯀꯦꯁꯁꯤꯡꯗꯣ ꯅꯨꯄꯤ ꯅꯠꯇ꯭ꯔꯒ ꯑꯉꯥꯡꯒꯤ ꯑꯣꯏꯔꯗꯤ ꯕꯦꯜ ꯂꯧꯊꯣꯛꯄ ꯌꯥꯏ ꯍꯥꯏꯔꯝꯃꯒ ꯁꯦꯍꯦꯒꯜ ꯆꯠꯈ꯭ꯔꯦ ꯏꯟꯗꯤꯌꯥꯗ ꯅꯨꯄꯤꯒꯤ ꯊꯥꯛ ꯋꯥꯡꯈꯠꯍꯟꯅꯕ ꯅꯨꯄꯤꯗ ꯑꯣꯠ ꯅꯩꯕꯒꯤ ꯆꯥꯡ ꯅꯦꯝꯊꯅꯕꯒꯤꯗꯃꯛꯇ ꯂꯩꯕꯥꯛ ꯑꯁꯤꯅ ꯅꯨꯄꯤ ꯈꯛꯇꯒꯤ ꯑꯣꯏꯕ ꯑꯈꯟꯅꯕ ꯂꯣ ꯀꯌꯥ ꯑꯃ ꯁꯦꯝꯗꯨꯅ ꯊꯝꯂꯤꯕꯅꯤ ꯑꯗꯨꯕꯨ ꯅꯨꯄꯤꯁꯤꯡꯁꯤꯅ ꯂꯣꯁꯤꯡ ꯑꯁꯦ ꯐꯖꯅ ꯈꯪꯗꯕꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯇꯨꯍꯠꯄꯤꯔꯕꯤ ꯇꯨꯁꯣꯜꯂꯕꯤ ꯑꯃꯒꯨꯝꯅ ꯂꯩꯔꯤꯕꯅꯤ ꯃꯌꯥꯝꯁꯨ ꯃꯇꯥꯡ ꯆꯥꯕ ꯃꯇꯝꯗ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯒꯤ ꯂꯣ ꯑꯁꯦ ꯐꯖꯅ ꯌꯦꯡꯕꯤꯌꯨ ꯑꯗꯨꯒ ꯏꯆꯦ ꯏꯆꯟ ꯏꯆꯥꯁꯤꯡꯗ ꯐꯖꯅ ꯅꯤꯡꯊꯤꯖꯅ ꯇꯥꯛꯄꯤꯌꯨ ꯃꯈꯣꯏꯕꯨ ꯊꯧꯅꯥ ꯂꯩꯕꯤ ꯃꯤꯅ ꯂꯥꯛꯆꯕ ꯉꯝꯗꯕꯤ ꯏꯆꯦ ꯏꯆꯟ ꯑꯣꯏꯍꯟꯁꯤ ꯃꯊꯪꯁꯤꯗ ꯁꯦꯍꯦꯒꯜ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯦꯟꯗ꯭ꯔꯤꯌꯥ ꯑꯃꯗꯤ ꯐꯂꯛꯅ ꯏꯟꯇꯔꯅꯦꯠꯇ ꯁꯦꯍꯦꯒꯜꯒꯤ ꯃꯔꯝꯗ ꯊꯤꯔꯝꯃꯤ ꯑꯗꯨꯒ ꯈꯪꯂꯦ ꯁꯦꯍꯦꯒꯜ ꯑꯁꯤ ꯑꯐꯥꯎꯕ ꯎꯀꯤꯜꯅꯤ ꯍꯥꯏꯕꯁꯦ
ꯃꯊꯪꯒꯤꯁꯤꯡꯗ ꯐꯂꯛ ꯑꯃꯗꯤ ꯑꯦꯟꯗ꯭ꯔꯤꯌꯥ ꯀꯣꯔꯠꯇ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯎꯀꯤꯜ ꯑꯃ ꯊꯤꯔꯝꯃꯤ ꯑꯗꯨꯕꯨ ꯀꯅꯥꯝꯇꯅ ꯃꯈꯣꯏꯒꯤ ꯎꯀꯤꯜ ꯑꯣꯏꯕꯤꯌꯨ ꯌꯥꯕꯤꯔꯝꯗꯦ ꯎꯀꯤꯜ ꯑꯣꯏꯒꯦ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯑꯃꯅ ꯍꯥꯏꯔꯛꯏ ꯑꯗꯨꯕꯨ ꯃꯍꯥꯛꯁꯨ ꯍꯥꯏꯔꯛꯏ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯇ ꯕꯦꯜ ꯂꯧꯊꯣꯛꯄꯤꯒꯦ ꯍꯥꯏꯔꯝꯃꯤ ꯃꯊꯪꯒꯤꯁꯤꯡꯗ ꯄꯨꯂꯤꯁꯅ ꯃꯤꯅꯥꯜꯕꯨ ꯀꯣꯔꯠꯇ ꯄꯨꯊꯣꯛꯂꯨꯔꯕ ꯃꯇꯨꯡꯗ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯑꯃꯨꯛ ꯄꯨꯈꯤꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ ꯐꯂꯛ ꯑꯃꯗꯤ ꯑꯦꯟꯗ꯭ꯔꯤꯌꯥꯅ ꯆꯪꯁꯤꯟꯗꯨꯅ ꯃꯤꯅꯥꯜꯗ ꯍꯥꯏ ꯃꯟꯗꯦꯗꯗꯤ ꯁꯣꯏꯗꯅ ꯅꯪꯒꯤ ꯕꯦꯜ ꯑꯁꯤ ꯐꯪꯂꯒꯅꯤ ꯅꯪ ꯃꯟꯗे ꯐꯥꯎꯕꯗꯤ ꯂꯩꯔꯣ ꯍꯥꯏꯗꯨꯅ ꯊꯦꯝꯖꯤꯜꯂꯝꯃꯤ ꯃꯤꯅꯥꯜꯗꯤ ꯃꯄꯤ ꯆꯤꯟꯊꯗꯨꯅ ꯍꯥꯏꯔꯛꯏ ꯃꯐꯝꯗꯣ ꯌꯨꯡꯁꯥ ꯃꯅꯝ ꯌꯥꯝꯅ ꯀꯜꯂꯤ ꯑꯩꯗꯤ ꯃꯇꯝ ꯄꯨꯝꯕꯗ ꯑꯣꯅꯤꯡ ꯇꯧꯗꯨꯅ ꯂꯩ ꯄꯣꯊꯥꯐꯝ ꯈꯪꯂꯝꯗꯦ ꯍꯥꯏꯗꯨꯅ ꯀꯞꯇꯨꯅ ꯄꯥꯎ ꯇꯝꯂꯝꯃꯤ ꯐꯂꯛ ꯑꯃꯗꯤ ꯑꯦꯟꯗ꯭ꯔꯤꯌꯥꯁꯨ ꯃꯤꯅꯥꯜꯒꯤ ꯃꯇꯧ ꯑꯁꯤ ꯌꯦꯡꯕ ꯅꯠꯇꯅ ꯀꯩꯁꯨ ꯎꯄꯥꯏ ꯂꯩꯔꯝꯗꯦ ꯃꯊꯪꯒꯤꯁꯤꯟꯗ ꯐꯂꯛ ꯑꯃꯗꯤ ꯑꯦꯟꯗ꯭ꯔꯤꯌꯥ ꯅꯨꯡꯗꯥꯡꯗ ꯃꯃꯥꯏ ꯂꯨꯞꯊꯗꯨꯅ ꯃꯥꯏꯊꯤꯔꯕꯤ ꯂꯥꯟꯃꯤ ꯑꯃꯒꯨꯝꯅ ꯂꯥꯛꯂꯤꯕ ꯁꯛꯐꯝꯗꯣ ꯁꯦꯍꯒꯜꯅ ꯃꯥꯒꯤ ꯊꯣꯡꯅꯥꯎꯗꯒꯤ ꯂꯣꯏꯅ ꯎꯔꯝꯃꯤ ꯃꯊꯪꯒꯤꯁꯤꯟꯗ ꯐꯂꯛ ꯑꯃꯗꯤ ꯑꯦꯟꯗ꯭ꯔꯤꯌꯥ ꯁꯦꯍꯒꯜꯒꯤ ꯃꯌꯨꯝꯗ ꯂꯥꯛꯇꯨꯅ ꯋꯥꯔꯤ ꯇꯥꯟꯅꯔꯝꯃꯤ ꯐꯂꯛꯅ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯝꯃꯤ ꯋꯥꯔꯤ ꯄꯨꯝꯕ ꯇꯥꯔꯕ ꯃꯇꯨꯡꯗ ꯁꯦꯍꯒꯜꯁꯨ ꯃꯈꯣꯏꯒꯤ ꯀꯦꯁ ꯑꯁꯤ ꯑꯣꯏꯔꯔꯣꯏ ꯃꯥꯏꯊꯤꯔꯅꯤ ꯍꯥꯏꯕꯁꯤ ꯈꯪꯂꯝꯃꯤ ꯐꯂꯛꯅ ꯀꯞꯇꯨꯅ ꯍꯥꯏꯔꯛꯏ ꯃꯤꯁꯇꯔ ꯁꯦꯍꯒꯜ ꯑꯩꯈꯣꯏ ꯀꯩꯗꯧꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ ꯑꯩꯈꯣꯏ ꯌꯥꯝꯅ ꯀꯤꯖꯔꯦ ꯃꯤꯅꯥꯜꯒꯨꯝꯕꯤ ꯊꯧꯅꯥ ꯐꯕꯤ ꯅꯨꯄꯤ ꯑꯃꯅ ꯑꯣꯏꯍꯧꯔꯤꯕ ꯐꯤꯕꯝꯗꯣ ꯑꯩꯈꯣꯏ ꯌꯦꯡꯕ ꯉꯝꯗꯦ ꯍꯥꯏꯔꯝꯃꯤ ꯁꯦꯍꯒꯜꯗꯤ ꯋꯥ ꯀꯩꯝꯇ ꯈꯨꯝꯂꯝꯗꯦ ꯃꯇꯧ ꯑꯁꯤꯗ ꯑꯦꯟꯗ꯭ꯔꯤꯌꯥ ꯑꯃꯗꯤ ꯐꯂꯛ ꯍꯧꯒꯠꯇꯨꯅ ꯆꯠꯈꯤꯒꯦ ꯇꯧꯏ ꯑꯗꯨꯕꯨ ꯐꯂꯛꯅ ꯍꯥꯏꯔꯛꯏ ꯃꯤꯁꯇꯔ ꯁꯦꯍꯒꯜ ꯑꯩꯈꯣꯏ ꯑꯍꯨꯝꯁꯦ ꯍꯤꯡꯅꯕꯒꯤ ꯂꯥꯟꯐꯝꯗ ꯏꯁꯥꯒꯤ ꯊꯕꯛ ꯑꯃꯃꯝ ꯁꯨꯖꯗꯨꯅ ꯂꯩꯔꯤꯕꯤ ꯍꯤꯡꯖꯔꯤꯕꯤ ꯆꯝꯖꯔꯕꯤ ꯅꯨꯄꯤ ꯉꯥꯛꯇꯅꯤ ꯑꯁꯣꯝꯗꯅ ꯖꯦꯜ ꯃꯅꯨꯡꯗ ꯃꯤꯅꯥꯜ ꯑꯔꯨꯝ ꯂꯥꯏꯍꯧ ꯍꯧꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯃꯥꯒ ꯖꯦꯜ ꯂꯩꯃꯤꯟꯅꯔꯤꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯄꯨꯂꯤꯁ ꯀꯧꯔꯝꯃꯤ ꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕ ꯑꯗꯨꯕꯨ ꯀꯅꯥꯝꯇꯅ ꯂꯥꯛꯄꯤꯈꯤꯗꯦ ꯃꯊꯪꯒꯤꯁꯤꯟꯗ ꯁꯦꯍꯒꯜꯅ ꯐꯂꯛ ꯑꯃꯗꯤ ꯑꯦꯟꯗ꯭ꯔꯤꯌꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯝꯃꯤ ꯁꯦꯍꯒꯜꯅ ꯀꯣꯔꯠ ꯃꯅꯨꯡꯗꯒꯤ ꯃꯤꯅꯥꯜꯕꯨ ꯕꯦꯜ ꯂꯧꯊꯣꯛꯇꯨꯅ ꯄꯨꯕꯤꯔꯛꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯁꯦꯍꯒꯜꯅ ꯍꯥꯏꯔꯛꯏ ꯕꯦꯜ ꯐꯪꯕ ꯑꯁꯤꯗꯤ ꯂꯥꯟ ꯍꯧꯕꯗ ꯉꯥꯏꯔꯤꯕꯅꯤ ꯀꯣꯔꯠꯇ ꯀꯦꯁ ꯊꯦꯡꯅꯒꯗꯕ ꯌꯥꯝꯅ ꯋꯥꯠꯂꯤ ꯏꯚꯤꯗꯦꯟꯁꯁꯤꯡ ꯈꯣꯝꯖꯤꯟꯕ ꯍꯧꯔꯣ ꯃꯊꯪꯒꯤ ꯇꯥꯡ 35ꯗ ꯀꯣꯔꯠ ꯀꯦꯁ ꯍꯧꯒꯗꯧꯔꯤꯕꯅꯤ ꯅꯈꯣꯏ ꯑꯍꯨꯝꯁꯨ ꯁꯦꯝ ꯁꯥꯕ ꯍꯧꯔꯣ ꯍꯥꯏꯔꯝꯃꯒ ꯆꯠꯈꯤ ꯃꯊꯪꯒꯤꯁꯤꯡꯗ ꯀꯦꯁ ꯂꯦꯞꯅꯕ ꯅꯨꯃꯤꯠ ꯑꯣꯏꯔꯝꯃꯤ ꯃꯌꯥꯝ ꯖꯁ ꯂꯥꯛꯄ ꯉꯥꯏꯗꯨꯅ ꯂꯩꯅꯔꯝꯃꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯖꯁ ꯆꯪꯂꯛꯏ ꯑꯗꯨꯒ ꯀꯦꯁ ꯍꯧꯅꯅꯕ ꯑꯌꯥꯕ ꯄꯤꯔꯝꯃꯤ ꯑꯗꯨꯒ ꯔꯥꯖꯕꯤꯔꯒꯤ ꯎꯀꯤꯜ ꯑꯗꯨꯅ ꯊꯥꯡꯒꯠꯂꯤꯕ ꯀꯦꯁ ꯑꯗꯨ ꯍꯧꯗꯣꯛꯂꯣ ꯍꯥꯏꯗꯨꯅ ꯑꯌꯥꯕ ꯄꯤꯔꯝꯃꯤ ꯎꯀꯤꯜ ꯑꯗꯨꯒꯤ ꯃꯃꯤꯡ ꯁꯠꯌꯖꯤꯠ ꯀꯧꯏ ꯁꯠꯌꯖꯤꯠꯅ ꯍꯥꯏꯔꯛꯏ ꯌꯣꯔ ꯑꯣꯅꯔ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯅꯨꯄꯤꯁꯤꯡꯒꯤꯗꯃꯛꯇ ꯃꯣꯏꯒꯤ ꯇꯦꯛꯇ ꯀꯥꯏꯗꯅꯕꯒꯤꯗꯃꯛꯇ ꯂꯣ ꯀꯌꯥ ꯑꯃ ꯁꯦꯝꯂꯤ ꯑꯗꯨꯕꯨ ꯍꯧꯈꯤꯕ ꯆꯍꯤ ꯈꯔ ꯑꯁꯤꯗ ꯅꯨꯄꯤ ꯈꯔꯅ ꯃꯣꯏꯒꯤꯗꯃꯛꯇ ꯐꯅꯕ ꯁꯦꯝꯂꯤꯕ ꯂꯣ ꯑꯁꯦ ꯐꯠꯇꯕ ꯃꯑꯣꯡꯗ ꯁꯤꯖꯤꯟꯅꯔꯛꯈꯤ ꯑꯗꯨꯒ ꯄꯩꯁꯥ ꯇꯥꯟꯕꯒꯤ ꯂꯝꯕꯤ ꯑꯣꯟꯊꯣꯛꯈꯤ ꯆꯝꯖꯔꯕ ꯅꯨꯄꯥ ꯀꯌꯥ ꯑꯃ ꯅꯨꯄꯤꯅ ꯃꯣꯏꯒꯤꯗꯃꯛꯇ ꯁꯦꯝꯂꯤꯕ ꯂꯣ ꯑꯁꯦ ꯂꯥꯟꯅ ꯁꯤꯖꯤꯟꯅꯗꯨꯅ ꯃꯔꯥꯜ ꯂꯩꯖꯗꯕ ꯅꯨꯄꯥ ꯀꯌꯥ ꯖꯦꯜ ꯌꯧꯈ꯭ꯔꯕꯅꯤ ꯑꯁꯨꯝꯅ ꯍꯧꯈꯤꯕ ꯃꯥꯔꯆꯀꯤ ꯇꯥꯡ ꯑꯃꯗ ꯁꯨꯔꯖꯀꯨꯟ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯃꯤꯅꯥꯜ ꯑꯃꯗꯤ ꯃꯥꯒꯤ ꯄꯥꯔꯇꯤꯅ ꯔꯥꯖꯕꯤꯔꯒꯤ ꯄꯥꯔꯇꯤꯒ ꯊꯦꯡꯅꯈꯤ ꯏꯁꯩ ꯃꯐꯝ ꯑꯃꯗ ꯃꯈꯣꯏꯁꯤꯡ ꯏꯁꯩ ꯃꯐꯝꯗ ꯊꯦꯡꯅꯔꯛꯄꯗꯒꯤ ꯔꯥꯖꯕꯤꯔꯒꯤ ꯄꯥꯔꯇꯤꯅ ꯏꯆꯝ ꯆꯝꯅ ꯃꯈꯣꯏꯕꯨ ꯆꯥꯛ ꯆꯥꯃꯤꯟꯅꯔꯨꯁꯤ ꯍꯥꯏꯗꯨꯅ ꯍꯣꯇꯦꯜ ꯑꯃꯗ ꯏꯟꯚꯥꯏꯠ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯅꯨꯄꯤꯁꯤꯡ ꯑꯗꯨ ꯍꯔꯥꯎ ꯍꯔꯥꯎꯅ ꯍꯣꯇꯦꯜ ꯑꯗꯨꯗ ꯂꯥꯛꯈꯤ ꯑꯗꯨꯕꯨ ꯆꯥꯛ ꯆꯥꯃꯤꯟꯅꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯅꯨꯄꯤꯁꯤꯡ ꯑꯗꯨꯅ ꯔꯥꯖꯕꯤꯔ ꯑꯃꯗꯤ ꯃꯥꯒꯤ ꯀꯥꯡꯕꯨꯗ ꯍꯥꯏꯔꯛꯈꯤ ꯄꯩꯁꯥ ꯄꯤꯔꯛꯑꯣ ꯑꯗꯨꯒ ꯅꯣꯏꯕꯨ ꯄꯦꯜꯍꯟꯒꯦ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯕꯨ ꯔꯥꯖꯕꯤꯔꯅ ꯌꯥꯔꯝꯗꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯤꯅꯥꯜꯅ ꯔꯥꯖꯕꯤꯔꯗ ꯄꯩꯁꯥ ꯄꯤꯔꯛꯑꯣ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯕꯨ ꯔꯦꯞ ꯇꯧꯏ ꯍꯥꯏꯗꯨꯅ ꯀꯣꯏꯂꯥꯎ ꯂꯥꯎꯒꯅꯤ ꯑꯗꯨꯒ ꯅꯪꯕꯨ ꯔꯦꯞ ꯀꯦꯁꯇ ꯖꯦꯜꯗ ꯂꯩꯍꯟꯒꯅꯤ ꯍꯥꯏꯗꯨꯅ ꯕ꯭ꯂꯦꯛꯃꯦꯜ ꯇꯧꯔꯛꯈꯤ ꯐꯤꯚꯝ ꯑꯁꯤ ꯌꯧꯔꯕ ꯐꯥꯎꯕ ꯔꯥꯖꯕꯤꯔꯗꯤ ꯀꯩꯝꯇ ꯌꯥꯖꯔꯝꯗꯦ ꯃꯔꯝ ꯑꯗꯨꯅ ꯃꯤꯅꯥꯜꯅ ꯁꯥꯎꯗꯨꯅ ꯔꯥꯖꯕꯤꯔꯒꯤ ꯃꯀꯣꯛꯇ ꯌꯨ ꯂꯤꯛꯂꯤ ꯕꯣꯇꯜꯅ ꯀꯟꯅ ꯊꯣꯝꯗꯠꯈꯤꯕꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯅꯨꯄꯤ ꯑꯍꯨꯝ ꯍꯧꯅꯗꯨꯅ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯈꯤꯕꯅꯤ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯅꯨꯄꯤ ꯑꯍꯨꯝ ꯑꯁꯦ ꯂꯝꯆꯠ ꯆꯨꯝꯗꯕꯤ ꯃꯤꯕꯨ ꯀꯤꯍꯟꯗꯨꯅ ꯄꯩꯁꯥ ꯇꯥꯟꯕꯤꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯤꯅꯥꯜꯒꯤ ꯃꯊꯛꯇ ꯃꯤ ꯍꯥꯠꯀꯦ ꯇꯧꯔꯝꯕꯒꯤ ꯀꯦꯁ ꯑꯃꯗꯤ ꯄ꯭ꯔꯣꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯆꯥꯔꯖꯀꯤ ꯀꯦꯁ ꯑꯃ ꯊꯥꯡꯒꯠꯂꯤꯕꯅꯤ ꯆꯥꯔꯖ ꯇꯧꯕ ꯍꯥꯏꯕꯗꯤ ꯃꯔꯥꯜ ꯁꯤꯕ ꯍꯥꯏꯕꯅꯤ ꯖꯁꯅ ꯍꯥꯏꯔꯛꯏ ꯁꯦꯍꯒꯜ ꯅꯪꯗꯤ ꯁꯠꯌꯖꯤꯠꯅ ꯍꯥꯏꯔꯤꯕ ꯆꯥꯔꯖ ꯑꯁꯤꯗ ꯀꯛꯅꯤꯡꯕ ꯂꯩꯕ꯭ꯔꯥ ꯁꯦꯍꯒꯜꯅ ꯍꯥꯏꯔꯛꯏ ꯌꯣꯔ ꯑꯣꯅꯔ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯦ ꯌꯨꯝꯐꯝ ꯌꯥꯎꯗꯕ ꯋꯥ ꯉꯥꯛꯇꯅꯤ ꯃꯔꯝꯗꯤ ꯍꯧꯈꯤꯕ ꯃꯥꯔꯆꯀꯤ ꯇꯥꯡ ꯑꯃꯗ ꯔꯥꯖꯕꯤꯔꯅ ꯃꯤꯅꯥꯜ ꯑꯃꯗꯤ ꯃꯥꯒꯤ ꯀꯥꯡꯕꯨꯁꯤꯡꯕꯨ ꯅꯝꯗꯨꯅ ꯅꯝꯖꯥ ꯅꯝꯊꯦꯛꯅꯅꯕ ꯑꯃꯗꯤ ꯅꯨꯄꯤ ꯑꯣꯏꯕꯤꯒꯤ ꯏꯖꯠ ꯃꯥꯡꯍꯟꯅꯅꯕ ꯊꯧꯔꯥꯡ ꯇꯧꯈꯤ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯃꯤꯅꯥꯜꯅ ꯔꯥꯖꯕꯤꯔꯒꯤ ꯃꯥꯌꯣꯛꯇ FIR ꯑꯃ ꯔꯦꯖꯤꯁꯇꯔ ꯇꯧꯈꯤ ꯑꯗꯨꯕꯨ ꯔꯥꯖꯕꯤꯔꯗꯤ ꯁꯛꯇꯤ ꯂꯩꯕ ꯁꯪꯒ ꯂꯩꯕ ꯃꯤꯅꯤꯅ ꯃꯤꯅꯥꯜꯒꯤ FIR ꯑꯗꯨꯕꯨ ꯅꯥꯀꯣꯏꯅꯅ ꯊꯝꯂꯝꯃꯒ ꯄꯨꯂꯤꯁꯁꯤꯡ ꯑꯁꯤꯅ ꯃꯤꯅꯥꯜꯕꯨ ꯐꯥꯔꯤꯕꯅꯤ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯔꯥꯖꯕꯤꯔ ꯑꯃꯗꯤ ꯃꯥꯒꯤ ꯀꯥꯡꯕꯨꯅ ꯅꯨꯄꯤꯁꯤꯡ ꯑꯁꯤꯗ ꯌꯥꯝꯅ ꯀꯤꯍꯟ ꯈꯪꯍꯟꯈꯤ ꯔꯥꯖꯕꯤꯔꯅ ꯃꯥꯒꯤ ꯀ꯭ꯔꯥꯏꯝ ꯂꯣꯠꯁꯤꯟꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯃꯤꯅꯥꯜꯕꯨ ꯀꯤꯍꯟꯕ ꯑꯣꯏꯅ ꯃꯥꯕꯨ ꯐꯥꯗꯨꯅ ꯄꯨꯕꯤꯈꯤ ꯑꯗꯨꯒ ꯅꯝꯖꯥ ꯅꯝꯊꯦꯛꯅꯕꯤꯈꯤ ꯑꯪꯀꯤꯠ ꯑꯃꯗꯤ ꯗꯝꯄꯤꯁꯨ ꯌꯥꯎꯈꯤꯕꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯁꯠꯌꯖꯤꯠꯅ ꯑꯃꯨꯛ ꯄꯨꯂꯤꯁ SHO ꯅꯨꯄꯤ ꯑꯗꯨ ꯀꯧꯊꯣꯛꯇꯨꯅ ꯋꯥ ꯍꯪꯂꯝꯃꯤ SHOꯅ ꯍꯥꯏꯔꯛꯏ ꯅꯨꯄꯤꯁꯤꯡꯁꯦ ꯃꯁꯤꯗ FIR ꯄꯥꯜꯂꯝꯕꯗꯤ ꯀꯨꯏꯔꯦ ꯑꯗꯨꯕꯨ ꯑꯩ ꯏꯁꯥꯃꯛ ꯅꯨꯄꯤ ꯑꯣꯏꯕꯅꯤꯅ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯊꯥꯖꯕ ꯉꯝꯈꯤꯗꯦ ꯃꯔꯝ ꯑꯗꯨꯅ ꯏꯁꯥꯅ ꯀꯨꯞꯅ ꯊꯤꯖꯤꯜꯂꯕ ꯃꯇꯨꯡꯗ ꯃꯤꯅꯥꯜꯕꯨ ꯐꯥꯈꯤꯕꯅꯤ ꯑꯩꯅ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯧꯕ ꯃꯇꯝꯗ ꯅꯨꯄꯤꯁꯤꯡ ꯑꯁꯦ ꯔꯥꯖꯕꯤꯔꯒ ꯄꯨꯟꯅ ꯍꯣꯇꯦꯜ ꯑꯗꯨꯗ ꯂꯩꯔꯝꯃꯦ ꯍꯥꯏꯕꯁꯤꯗꯤ ꯈꯪꯂꯦ ꯁꯠꯌꯖꯤꯠꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯃꯤꯅꯥꯜꯁꯦ ꯈꯨꯗꯛꯇ ꯐꯥꯗ꯭ꯔꯤꯕꯁꯦ SHOꯅ ꯍꯥꯏꯔꯛꯏ ꯃꯤꯅꯥꯜ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯦ ꯊꯧꯗꯣꯛ ꯊꯣꯛꯐꯝ ꯑꯗꯨꯗꯒꯤ ꯆꯦꯟꯈꯤꯕꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯊꯤꯕ ꯈꯪꯗꯅ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯔꯝꯃꯤ ꯁꯠꯌꯖꯤꯠꯅ ꯍꯥꯏꯔꯛꯏ ꯃꯤꯅꯥꯜꯅ ꯉꯁꯤ ꯐꯥꯎꯕ ꯃꯁꯥꯒꯤ ꯃꯔꯥꯜ ꯌꯥꯖꯈꯤꯕ ꯂꯩꯇꯦ ꯑꯗꯨꯒ ꯅꯪꯅ ꯀꯝꯗꯧꯅ ꯃꯤꯅꯥꯜꯁꯦ ꯃꯔꯥꯜ ꯂꯩꯔꯦ ꯍꯥꯏꯔꯤꯕꯅꯣ
SSO na hari aina investigation tabu matamda hotel adugi manager amadi waiter na Minal ka Rajbir ga leminaba uhawi hai aduga Minal na Rajbir ki makokta yuli ina thumnat pa adusu uhawi hai na just aduda tamlami masigi matungda amuk Satyajit na Rajbir ki doctor adu kothoktu hangami Rajbir ki sokpa se kyan thina sokpa ge doctor adu na hari yuli do kari gumba kairam da batholabdi Rajbir sungso sudena siramgani maramdi Minal na Rajbir da phurak liba chai phudu aduki matik kalli bottle kai badagi Rajbir se hingobani adubu bottle gi lili machet aduna magi singli ama solam batarabadi maduda su Rajbir siramba ya harami wa se taraba phau segaldi moina hariba singdo chumilali kemta haramdi kemta yalamdi mathangi sinda amuk Satyajit na hotel ki waiter du kothoktu hangami Rajbir amadi Minal lehoba uhobra haina waiter aduna hari hoi uhawi nupi sing ase yamna harauna hotel du laki makoi puna asapa chaminaki chak chaminaba lorabu mutungda yusu myam thakminaki nupi sing ase pheje chakcha chumde haiduna ID manager da hana report tawkhibani adubu ngahak leraga nupi sing asina nupa sing ase amamam oina mogi kada pusinduna jura jura semduna changkhibani ka manungda kaidoribanu haibududi noina sana khanjaro harami wahai se tara mutungda amuk Satyajit na hari madugi mutungda amuk kai thokpage waiter aduna hari masigi mutungda mi yamna kanna lawbagi mukhol ama taraki ekhoisu kadorabagi haduna kochen chenaki adubu nupi sing ase mafam du thadoktuna chenki ngahak leraga Rajbir di mamaida inga tangai duna tholakki phibam ase yarobu phau segal di moina haibu ba sing se chumilali kemte lamde mataw sida Minal amadi nupi sing do yamna pakhatlami mathangda hotel manager amuk kothokuna Satyajit na hangi Minal amadi nupi sing na kari wari sanabagi manager aduna hai nupa nupi minu udaba matamda tawgadaba thabakto mataw karamna tawgani haduna Minal na Rajbir da wari lihawmani harai Satyajit ki wa taraba matungda just na Minal bu stand da kothoktu lephalli aduga harai Minal nangi na tatasi banaral se onthona sathikre masigi matangda nang kari haningbage Minal na harai ceremony hari wo phamse aran bangaktani Minal gi wa se taraba matungda just na stenographer du hai Minal masana mara laite haiduna haije haibase record tawsilu harami mathangi sinda Satyajit na amuk Andrea ko thoktuna hanglai nang kai degino Andrea na hai ai notice tagini notice kadai degino Manipur dagira hai adu nang na sinpham asi tawbodi kyam kuirabagi hanglai segal na hai objection your honor hojik phawgi oina Andrea da asiguma thabak tokhi habase msigi sakhi leitri maram aduna sakhi leitaba wase namduna hanglibse karigino just na wahang adu makha chathau haiduna hairami just na Andrea da hairi wahang singse nangna pakhum piba pamdrabasu pidrabasu yai Satyajit na hairi Andrea nangna dampi gi kada changlibado kari maram gino Andrea na hairi ID washroom season gi haiduna changbani Satyajit na hairi washroom changbabu matam adu kuina changbra ka manungda kaidoduna leiribana nokhoi ani na hanglai masigi matungda amuk Satyajit na hairi noini na ka adu changba matamda thongdo kanana lonchin thikibage Andrea wa khumpham leramde ukeladuna hairi thong adu nangna lonsin khiba natra machine takpadi nangna sanayana dampiki ka adu da nangna changbani habasi chumle natra tanja sida segal na hari aisu Andrea da wahang khrang jage segal na hari Andrea nang Meghalaya dagi natro mafam adudi yamna phajaba mafam ni football su marang kaina sanaba mafam ni jago su yam phajabani hadun wa ko tholami just na hari segal nang na hari buwa sing do case asiga mari lena bra Meghalaya hari mafam se case asiga mari lena de segal na hari Satyajit na magi witness oina puthokhiba doctor waiter amadi manager sing adu da mogi lefam kemta hangdraga kari gi damakta aigi client asigi lefam hanglibano aigi client asigi lefam ka maina case asida mari lena ribano notice tagi lakpa miyo asibu nakoina atopa miyeng amada yenglibse kai maram gino hanglakhi Andrea na hari sir aise notice tagi lakpani maram aduna mafam asida leiribi nupi sing asida nupa sing laknariba karenariba asidagi ka hena engonda laknabi ekhoibu tathi tawena tobi maramdi ekhoibu sakchu manade haiduna segal na Andrea da hanglai karigino nangna dampi ka da changlibido Andrea na hari aidi ekhoi mam pundana leiriba Rajbir ka du da leiriba washroom do season na yadre sing tadre haibudagi washroom season na nabagi damakta dampi ka da chakhibani segal na hari adu eradi nangna tomda chatriba karigino Andrea na hari ka adu solon duna leiri hari Rajbir na maram aduna dampi da so hanglu so haiduna hairakibani masigi matungda dampi na so hanglaba matungda adum ka adu da changlaki aisu mana mai thalaki maram aduna aisu thongna silamnaga adum washroom da changkhre masigi matungda aina washroom da leiring da dampi na ka do mai muthatki aduga aina washroom dai tholakpa matamda ai isa sokpa haurakki segal na hari Satyajit nang ngasai dampiga punna ka adu da matam kuina leiribado kari maram gino haibado masi khangbire ko court mayam su khangbire dana hari masigi matungda amuk Satyajit na dampi kauthoi aduga hangai nang Andrea ga ka manungda kaidoduna lebage dampi di yamna chamjaba saduna yamna maramukpa angangi type da lakhi aduga hari ibani na ka manungda changlaba matungda Andrea na engonda hari
ꯃꯤꯅꯥꯜꯒ ꯔꯥꯖꯕꯤꯔꯒꯅ ꯄꯩꯁꯥꯒꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯂꯣꯏꯈ꯭ꯔꯦ ꯃꯁꯤ ꯍꯥꯏꯔꯗꯨꯅ ꯑꯩꯉꯣꯟꯗ ꯀꯤꯁ ꯇꯧꯁꯤꯜꯂꯛꯈꯤ ꯑꯗꯨꯕꯨ ꯑꯩꯗꯤ ꯑꯩꯒꯤ ꯒꯔꯜꯐ꯭ꯔꯦꯟ ꯂꯩ ꯍꯥꯏꯗꯨꯅ ꯌꯥꯖꯈꯤꯗꯦ ꯃꯊꯪꯗ ꯑꯃꯨꯛ ꯁꯇ꯭ꯌꯖꯤꯠꯅ ꯐꯂꯛꯄꯨ ꯀꯧꯊꯣꯛꯇꯨꯅ ꯍꯪꯉꯤ ꯅꯣꯏ ꯏꯃꯨꯡꯗ ꯄꯩꯁꯥ ꯊꯣꯛꯄ ꯃꯤꯁꯦ ꯅꯪ ꯅꯇꯣꯝꯗ ꯅꯠꯇ꯭ꯔꯥ ꯑꯗꯨꯒ ꯅꯪꯒꯤ ꯊꯥꯒꯤ ꯇꯣꯂꯣꯞ ꯑꯁꯦ ꯀꯌꯥꯅꯣ ꯐꯂꯛꯅ ꯍꯥꯏ ꯑꯩꯒꯤ ꯊꯥꯒꯤ ꯇꯣꯂꯣꯞ 90,000ꯅꯤ ꯁꯇ꯭ꯌꯖꯤꯠꯅ ꯍꯥꯏ ꯑꯗꯨꯗꯤ ꯅꯪꯒꯤ ꯅꯅꯥꯎꯅꯨꯄꯥ ꯂꯥꯌꯦꯡꯕ ꯑꯃꯗꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯈ꯭ꯔꯣꯁ ꯃꯌꯥꯝ ꯑꯁꯤ ꯆꯂꯥꯏꯕ ꯃꯇꯝꯗ ꯅꯪꯒꯤ 90,000 ꯑꯁꯤꯅ ꯀꯣꯟꯅꯔꯝꯃꯣꯏ ꯈꯜꯂꯤ ꯃꯔꯝ ꯑꯗꯨꯅ ꯅꯪꯉꯣꯟꯗ ꯄꯩꯁꯥꯒꯤ ꯃꯊꯧ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯗꯔꯀꯥꯔ ꯇꯥꯏ ꯃꯔꯝ ꯑꯗꯨꯅ ꯅꯪ ꯑꯅꯧ ꯑꯅꯧꯕ ꯁꯦꯟꯗꯥꯟ ꯂꯝꯕꯤ ꯑꯗꯨꯝ ꯊꯤꯔꯤ ꯅꯠꯇ꯭ꯔꯥ ꯁꯇ꯭ꯌꯖꯤꯠꯅ ꯐꯂꯛꯄꯨ ꯄ꯭ꯔꯣꯁꯇꯤꯇ꯭ꯌꯨꯁꯟ ꯇꯧꯏ ꯍꯥꯏꯗꯨꯅ ꯎꯠꯅꯅꯕ ꯂꯥꯟ ꯊꯥꯛꯄ ꯍꯧꯔꯛꯂꯦ ꯐꯂꯛꯁꯨ ꯋꯥ ꯈꯨꯝꯐꯝ ꯂꯩꯔꯝꯗꯦ ꯃꯔꯝꯗꯤ ꯑꯆꯨꯝꯕ ꯁꯤꯖꯤꯟꯅꯗꯨꯅ ꯑꯔꯥꯟꯕ ꯑꯣꯏꯗꯕ ꯋꯥ ꯍꯥꯏꯔꯛꯄꯁꯦ ꯋꯥ ꯂꯤꯠꯐꯝ ꯂꯩꯇꯕꯅꯤ ꯁꯇ꯭ꯌꯖꯤꯠꯅ ꯑꯃꯨꯛ ꯔꯥꯖꯕꯤꯔ ꯀꯧꯊꯣꯛꯇꯨꯅ ꯍꯪꯂꯛꯈꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯀꯔꯤ ꯀꯔꯤ ꯊꯧꯗꯣꯛ ꯊꯣꯛꯈꯤꯕꯒꯦ ꯍꯥꯏꯗꯨꯅ ꯔꯥꯖꯕꯤꯔꯅ ꯍꯥꯏꯔꯛꯏ ꯅꯨꯃꯤꯠ ꯑꯗꯨꯗ ꯅꯨꯄꯤꯁꯤꯡꯁꯦ ꯑꯩꯈꯣꯏꯒ ꯁꯛ ꯈꯪꯅꯔꯦ ꯐꯥꯒꯤ ꯇꯧꯅꯔꯦ ꯋꯥꯔꯤ ꯁꯥꯟꯅꯔꯦ ꯑꯗꯨꯒ ꯍꯣꯇꯦꯜꯗ ꯆꯥꯛ ꯆꯥꯃꯤꯟꯅꯔꯦ ꯌꯨ ꯈꯔ ꯊꯛꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯃꯁꯥꯅ ꯌꯥꯔꯦ ꯍꯥꯏꯕꯒꯤ ꯏꯪꯒꯤꯠ ꯇꯧꯔꯛꯈꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯄꯩꯁꯥ ꯈꯔ ꯄꯤꯌꯨ ꯑꯗꯨꯒ ꯑꯩꯈꯣꯏꯕꯨ ꯄꯦꯜꯍꯟꯒꯦ ꯍꯥꯏꯅ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯤꯅꯥꯜꯅ ꯑꯩꯉꯣꯟꯗ ꯀꯤꯁ ꯇꯧꯔꯛꯈꯤ ꯑꯗꯨꯒ ꯄꯩꯁꯥ ꯄꯤꯔꯛꯑꯣ ꯍꯥꯏꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯈꯤ ꯑꯩꯅ ꯌꯥꯈꯤꯗꯦ ꯑꯗꯨꯕꯨ ꯑꯩ ꯇꯁꯦꯡꯅ ꯑꯉꯛꯄꯗꯤ ꯐꯥꯎꯈꯤ ꯅꯨꯄꯤꯅ ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯑꯁꯦ ꯍꯦꯛꯇ ꯇꯧꯅꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯩꯅ ꯌꯥꯗꯕ ꯃꯇꯧ ꯑꯁꯤ ꯎꯕꯗ ꯃꯤꯅꯥꯜꯅ ꯑꯩꯉꯣꯟꯗ ꯙꯝꯀꯥ ꯇꯧꯗꯨꯅ ꯍꯥꯏꯔꯛꯈꯤ ꯄꯩꯁꯥ ꯄꯤꯌꯨ ꯌꯥꯗ꯭ꯔꯕꯗꯤ ꯑꯩꯒꯤ ꯏꯖꯠ ꯃꯥꯡꯍꯟꯕꯤꯔꯦ ꯍꯥꯏꯗꯨꯅ ꯀꯣꯏꯂꯥꯎ ꯂꯥꯎꯒꯅꯤ ꯑꯗꯨꯒ ꯅꯉꯣꯟꯗ ꯀꯦꯁ ꯇꯧꯒꯅꯤ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯀꯤꯍꯜꯂꯛꯈꯤ ꯑꯗꯨꯕꯨ ꯑꯩꯗꯤ ꯃꯥꯅ ꯍꯥꯏꯔꯤꯕꯁꯤꯡꯗꯨ ꯌꯥꯔꯝꯗꯦ ꯃꯔꯝ ꯑꯗꯨꯅ ꯃꯤꯅꯥꯜꯅ ꯁꯥꯎꯕꯗꯒꯤ ꯃꯥꯅ ꯄꯥꯏꯔꯤꯕ ꯌꯨ ꯕꯣꯇꯜ ꯂꯤꯛꯂꯤ ꯑꯗꯨꯅ ꯑꯩ ꯀꯣꯛꯇ ꯊꯣꯝꯂꯛꯄꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯁꯦꯍꯒꯜꯅ ꯔꯥꯖꯕꯤꯔꯗ ꯋꯥ ꯍꯪꯂꯛꯏ ꯅꯪꯅ ꯅꯨꯄꯤꯁꯤꯡꯗꯨꯅ ꯃꯁꯥꯅ ꯌꯥꯔꯦ ꯍꯥꯏꯕꯒꯤ ꯏꯪꯒꯤꯠ ꯇꯧꯔꯛꯂꯦ ꯍꯥꯏꯔꯤꯕꯁꯤ ꯀꯔꯤꯅꯣ ꯔꯥꯖꯕꯤꯔꯅ ꯍꯥꯏꯔꯛꯏ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯑꯩꯉꯣꯟꯗ ꯅꯣꯛꯇꯨꯅ ꯋꯥꯔꯤ ꯁꯥꯔꯛꯈꯤ ꯑꯗꯨꯒ ꯅꯣꯛꯄ ꯃꯇꯝꯗ ꯃꯈꯣꯏ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯊꯤꯡꯂꯛꯈꯤ ꯁꯦꯍꯒꯜꯅ ꯍꯥꯏꯔꯛꯏ ꯑꯗꯨꯗꯤ ꯅꯪꯅ ꯍꯥꯏꯔꯤꯕꯁꯦ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯅꯨꯄꯤ ꯑꯃꯅ ꯅꯣꯛꯇꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯕꯗꯤ ꯃꯗꯨ ꯃꯥꯅ ꯁꯦꯛꯁ ꯇꯧꯕꯗ ꯑꯌꯥꯕ ꯄꯤꯔꯦ ꯍꯥꯏꯔꯤꯕ꯭ꯔꯥ ꯅꯨꯄꯤꯒꯤ ꯀꯦꯔꯦꯛꯇꯔ ꯑꯃ ꯃꯥꯅ ꯅꯣꯛꯄꯗꯨꯅ ꯂꯦꯞꯀꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯔꯛꯈꯤ ꯁꯦꯍꯒꯜꯒꯤ ꯋꯥꯍꯪ ꯑꯁꯤ ꯇꯥꯕꯗ ꯀꯣꯔꯠꯇ ꯂꯩꯔꯝꯂꯤꯕ ꯃꯤꯌꯥꯝꯁꯤꯡ ꯑꯗꯨ ꯇꯨꯃꯤꯟ ꯂꯩꯅꯈꯤ ꯃꯁꯤꯃꯛꯅꯤ ꯍꯧꯖꯤꯛ ꯏꯟꯈꯠꯂꯛꯂꯤꯕ ꯅꯍꯥ ꯈꯔꯗ ꯇꯥꯔꯤꯕ ꯋꯥꯈꯜꯂꯣꯟ ꯑꯁꯤ ꯅꯨꯄꯤꯅ ꯍꯔꯥꯎꯅ ꯅꯣꯛꯆꯕ ꯐꯥꯎ ꯂꯥꯟꯅ ꯍꯦꯛꯇ ꯂꯧꯕꯤꯔꯤꯕꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯁꯇ꯭ꯌꯖꯤꯠꯅ ꯃꯤꯅꯥꯜꯕꯨ ꯁ꯭ꯇꯦꯟꯗ ꯀꯧꯊꯣꯛꯇꯨꯅ ꯍꯪꯂꯝꯃꯤ ꯅꯪꯒꯤ ꯅꯌꯨꯝꯗꯤ ꯗꯦꯜꯂꯤꯗ ꯂꯩꯔꯤꯕꯅꯤ ꯑꯗꯨꯒ ꯅꯪ ꯅꯇꯣꯝꯗ ꯕꯔꯥ ꯂꯩꯔꯤꯕꯁꯦ ꯀꯔꯤꯒꯤꯅꯣ ꯃꯤꯅꯥꯜꯅ ꯍꯥꯏꯔꯛꯏ ꯌꯣꯔ ꯑꯣꯅꯔ ꯑꯩꯗꯤ ꯖꯒꯣꯏ ꯁꯥꯕꯤꯅꯤ ꯑꯩꯒꯤ ꯄꯔꯐꯣꯔꯃꯦꯟꯁ ꯇꯧꯕ ꯃꯇꯝꯗ ꯊꯦꯡꯈꯤꯗꯨꯅ ꯑꯩ ꯅꯨꯡꯗꯥꯡ ꯑꯊꯦꯡꯕꯗ ꯍꯜꯂꯛꯄ ꯌꯥꯎꯏ ꯑꯗꯨꯕꯨ ꯑꯩꯅ ꯌꯨꯝꯗ ꯂꯩꯕ ꯃꯇꯝꯗ ꯑꯩ ꯍꯜꯂꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯏꯃꯥ ꯕꯕꯥ ꯇꯨꯝꯂꯝꯗꯦ ꯃꯣꯏꯅ ꯑꯩꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯑꯩꯗꯤ ꯂꯝꯁꯨ ꯂꯥꯞꯄꯅꯤꯅ ꯌꯥꯝꯅ ꯊꯦꯡꯅ ꯌꯨꯝꯗ ꯌꯧꯏ ꯃꯔꯝ ꯑꯗꯨꯅ ꯑꯁꯤꯒꯨꯝꯕ ꯅꯨꯡꯉꯥꯏꯇꯕ ꯑꯁꯤ ꯊꯣꯛꯇꯅꯕ ꯍꯥꯏꯗꯨꯅ ꯑꯩꯅ ꯑꯩꯒꯤ ꯗꯥꯟꯁ ꯇꯧꯐꯝ ꯃꯐꯝ ꯑꯁꯤꯒ ꯑꯅꯛꯄꯗ ꯂꯩꯕ ꯕꯔꯥꯒꯤ ꯀꯥ ꯑꯃ ꯂꯧꯗꯨꯅ ꯂꯩꯔꯤꯕꯅꯤ ꯍꯥꯏꯔꯛꯈꯤ ꯑꯗꯨꯕꯨ ꯁꯇ꯭ꯌꯖꯤꯠꯅ ꯋꯥꯔꯤ ꯑꯁꯤ ꯑꯣꯟꯅ ꯇꯩꯅꯕ ꯂꯣꯝꯗ ꯄꯨꯊꯣꯛꯇꯨꯅ ꯍꯥꯏꯔꯛꯈꯤ ꯏꯃꯨꯡ ꯃꯅꯨꯡ ꯄꯥꯈꯠꯇꯅꯕꯒꯤꯗꯃꯛꯇꯔ ꯅꯠꯇ꯭ꯔꯒꯅ ꯅꯪ ꯅꯁꯥ ꯌꯣꯟꯗꯨꯅ ꯄꯩꯁꯥ ꯇꯥꯟꯅꯕꯒꯤꯗꯃꯛꯇꯔ ꯅꯪꯅ ꯕꯔꯥ ꯂꯩꯔꯤꯕꯁꯦ ꯅꯨꯄꯤ ꯀꯌꯥ ꯑꯃ ꯃꯌꯨꯝꯗ ꯑꯊꯦꯡꯕ ꯐꯥꯎꯕ ꯃꯌꯨꯝꯗ ꯍꯟꯅꯔꯤ ꯑꯗꯨꯒ ꯅꯪꯅ ꯅꯌꯨꯝꯗ ꯂꯩꯅꯤꯡꯗ꯭ꯔꯤꯕꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯂꯥꯟꯅ ꯁꯟꯗꯣꯛꯂꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯁꯦꯍꯒꯜꯅ ꯃꯤꯅꯥꯜꯗ ꯍꯪꯂꯛꯏ ꯅꯪꯅ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛꯇ ꯔꯥꯖꯕꯤꯔꯗ ꯕꯣꯇꯜꯅ ꯊꯣꯝꯂꯤꯕꯅꯣ ꯃꯤꯅꯥꯜꯅ ꯀꯞꯂꯗꯨꯅ ꯍꯥꯏꯔꯛꯏ ꯁꯥꯔ ꯔꯥꯖꯕꯤꯔꯅ ꯑꯩꯕꯨ ꯀꯣꯟꯁꯤꯟꯗꯨꯅ ꯊꯝꯕꯤꯈꯤ ꯊꯥꯗꯣꯛꯎ ꯍꯥꯏꯕ ꯌꯥꯈꯤꯗꯦ ꯏꯁꯥꯒꯤ ꯑꯌꯥꯕ ꯌꯥꯎꯗꯅ ꯑꯩꯉꯣꯟꯗ ꯑꯗꯨꯃꯥꯏꯅ ꯀꯣꯟꯁꯤꯟꯕꯤꯔꯛꯄ ꯃꯇꯝꯗ ꯏꯁꯥꯗ ꯌꯥꯝꯅ ꯇꯨꯀꯠꯆꯕ ꯍꯩꯅꯗꯕ ꯑꯃ ꯐꯥꯎꯈꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯁꯨ ꯏꯁꯥꯕु ꯀꯟꯖꯅꯕ ꯉꯥꯛꯊꯣꯛꯆꯅꯕꯒꯤꯗꯃꯛꯇ ꯃꯅꯥꯛꯇ ꯂꯩꯔꯝꯕ ꯄꯣꯠ ꯑꯃꯅ ꯍꯥꯏꯗꯨꯅ ꯍꯨꯝꯗꯨꯅ ꯊꯣꯝꯂꯨꯕꯅꯤ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯀꯞꯇꯨꯅ ꯋꯥꯔꯤ ꯂꯤꯔꯝꯃꯤ ꯃꯤꯅꯥꯜꯅ ꯖꯁꯇ ꯌꯦꯡꯗꯨꯅ ꯀꯞꯇꯨꯅ ꯍꯥꯏꯔꯛꯏ ꯁꯥꯔ ꯀꯔꯤꯒꯨꯝꯕ ꯅꯉꯣꯟꯗꯁꯨ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯂꯕꯗꯤ ꯅꯪꯁꯨ ꯍꯩꯅꯒꯗ꯭ꯔꯥ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯁꯇ꯭ꯌꯖꯤꯠꯅ ꯃꯤꯅꯥꯜꯗ ꯍꯪꯂꯛꯏ ꯅꯣꯏꯗꯤ ꯆꯥꯛ ꯆꯥꯕ ꯂꯥꯛꯄꯅꯤ ꯍꯥꯏꯔꯒ ꯌꯨ ꯊꯛꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯃꯤꯅꯥꯜꯅ ꯍꯥꯏꯔꯛꯏ ꯌꯨ ꯑꯗꯨꯗꯤ ꯔꯥꯖꯕꯤꯔ ꯀꯥꯡꯕꯨꯅ ꯄꯤꯁꯜꯂꯛꯄꯅꯤ ꯁꯇ꯭ꯌꯖꯤꯠꯅ ꯐꯣꯇꯣ ꯑꯃ ꯎꯠꯇꯨꯅ ꯍꯥꯏꯔꯛꯏ ꯐꯣꯇꯣ ꯑꯁꯤꯗꯗꯤ ꯅꯪꯅ ꯌꯨ ꯍꯩꯔꯤꯕꯁꯤꯗꯤ ꯃꯤꯅꯥꯜꯅ ꯍꯥꯏꯔꯛꯏ ꯑꯗꯨꯗꯤ ꯑꯩꯅ ꯊꯛꯅꯕ ꯅꯠꯇꯦ ꯑꯩꯅ ꯔꯥꯖꯕꯤꯔꯒꯤꯗꯃꯛꯇ ꯌꯨ ꯍꯩꯕꯤꯕꯅꯤ ꯋꯥꯍꯩ ꯑꯁꯤꯁꯨ ꯑꯃꯨꯛ ꯁꯇ꯭ꯌꯖꯤꯠꯅ ꯂꯥꯟꯅ ꯂꯧꯊꯣꯛꯇꯨꯅ ꯍꯥꯏꯔꯛꯏ ꯌꯦꯡꯉꯨ ꯌꯣꯔ ꯑꯣꯅꯔ ꯃꯤꯅꯥꯜ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯅ ꯃꯥꯅ ꯔꯥꯖꯕꯤꯔꯕꯨ ꯌꯨ ꯉꯥꯎꯍꯟꯅꯕꯒꯤꯗꯃꯛꯇ ꯃꯈꯨꯠꯃꯛꯅ ꯌꯨ ꯍꯩꯗꯨꯅ ꯔꯥꯖꯕꯤꯔꯗ ꯄꯤꯊꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯂꯥꯟꯅ ꯑꯃꯨꯛ ꯄꯥꯎꯊꯣꯛꯂꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯁꯇ꯭ꯌꯖꯤꯠꯅ ꯍꯥꯏꯔꯛꯏ ꯐꯔꯦ ꯑꯗꯨꯗꯤ ꯃꯤꯅꯥꯜ ꯅꯪꯅ ꯔꯥꯖꯕꯤꯔꯗ ꯅꯨꯄꯥ ꯅꯨꯄꯤ ꯃꯇꯣꯝꯗ ꯂꯩꯕ ꯃꯇꯝꯗ ꯇꯧꯒꯗꯕ ꯊꯕꯛꯇꯣ ꯅꯪꯅ ꯔꯥꯖꯕꯤꯔꯗ ꯍꯥꯏꯈꯤ ꯍꯥꯏꯕ ꯋꯥꯗꯣ ꯍꯥꯏꯔꯛꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯤꯅꯥꯜꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤ ꯋꯥꯗꯣ ꯑꯩꯅ ꯃꯤꯌꯥꯝ ꯃꯃꯥꯡꯁꯤꯗ ꯀꯝꯗꯧꯅ ꯍꯥꯏꯕ ꯉꯝꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯔꯝꯃꯤ ꯃꯁꯤꯒꯤ ꯇꯥꯟꯖꯥ ꯂꯧꯗꯨꯅ ꯑꯃꯨꯛ ꯁꯇ꯭ꯌꯖꯤꯠꯅ ꯍꯥꯏꯔꯛꯏ ꯃꯤꯅꯥꯜꯅ ꯔꯥꯖꯕꯤꯔꯗ ꯁꯦꯛꯁꯨꯑꯦꯜ ꯄꯣꯖꯤꯁꯟ ꯑꯃꯒꯤ ꯗꯦꯁꯀ꯭ꯔꯥꯏꯕ ꯇꯧꯗꯨꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯄꯣꯖꯤꯁꯟ ꯑꯗꯨ ꯇꯧꯕꯒꯤ ꯂꯨꯄꯥ ꯀꯌꯥ ꯂꯧꯒꯅꯤ ꯍꯥꯏꯕꯁꯨ ꯃꯍꯥꯛꯅ ꯍꯥꯏꯈꯤ ꯋꯥ ꯑꯁꯤ ꯇꯥꯕꯗ ꯃꯤꯅꯥꯜꯒꯤ ꯃꯄꯥꯗꯤ ꯀꯣꯔꯠꯇ ꯐꯝꯗꯨꯅ ꯂꯩꯕ ꯉꯝꯂꯛꯇ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯍꯧꯒꯠꯇꯨꯅ ꯆꯠꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯁꯇ꯭ꯌꯖꯤꯠꯅ ꯚꯤꯗꯤꯑꯣ ꯑꯃ ꯎꯠꯂꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯅꯨꯄꯤꯁꯤꯡ ꯑꯁꯤꯅ ꯚꯤꯗꯤꯑꯣ ꯑꯁꯤꯗ ꯎꯔꯤꯕꯁꯤ ꯌꯦꯡꯉꯨ ꯃꯈꯣꯏ ꯃꯌꯥꯝ ꯊꯣꯛꯂꯛꯇꯨꯅ ꯌꯨꯝ ꯃꯃꯥꯡꯗ ꯋꯥ ꯈꯟꯅꯔꯤꯕꯁꯦ ꯃꯈꯣꯏ ꯄꯩꯁꯥ ꯀꯌꯥ ꯂꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯋꯥ ꯇꯥꯟꯅꯔꯤꯕꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯃꯈꯣꯏ ꯏꯃꯨꯡ ꯆꯪꯈ꯭ꯔꯦ ꯑꯗꯨꯗꯨꯒ ꯑꯃꯨꯛ ꯗꯝꯄꯤ ꯑꯃꯗꯤ ꯑꯦꯟꯗ꯭ꯔꯤꯌꯥꯁꯨ ꯃꯈꯣꯏ ꯑꯅꯤ ꯖꯨꯔꯥ ꯁꯦꯝꯗꯨꯅ ꯊꯣꯛꯂꯛꯂꯦ ꯑꯗꯨꯒ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯕꯤꯁꯋꯥꯁ ꯑꯃꯗꯤ ꯐꯂꯛꯁꯨ ꯖꯨꯔꯥ ꯁꯦꯝꯗꯨꯅ ꯊꯣꯛꯂꯛꯂꯤꯕꯁꯤ ꯌꯦꯡꯉꯨ ꯍꯥꯏꯗꯨꯅ ꯎꯠꯂꯝꯃꯤ ꯚꯤꯗꯤꯑꯣ ꯑꯗꯨꯒꯤ ꯃꯈꯥꯗ ꯑꯃꯨꯛ ꯅꯨꯄꯤꯁꯤꯡ ꯑꯗꯨ ꯀꯤꯗꯨꯅ ꯀꯣꯏꯆꯦꯟ ꯆꯦꯟꯊꯣꯔꯛꯈꯤꯕꯁꯨ ꯎꯔꯝꯃꯤ ꯃꯁꯤꯗ ꯑꯃꯨꯛ ꯁꯇ꯭ꯌꯖꯤꯠꯅ ꯍꯥꯏꯔꯛꯏ ꯃꯈꯣꯏꯅ ꯄꯩꯁꯥꯒꯤ ꯌꯥꯅꯗꯕ ꯑꯗꯨꯗ ꯔꯥꯖꯕꯤꯔꯒꯤ ꯃꯀꯣꯛꯇ ꯂꯤꯛꯂꯤ ꯕꯣꯇꯜꯅ ꯊꯣꯝꯂꯝꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯈꯤꯕꯒꯤ ꯃꯃꯤꯅꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯊꯤꯅ ꯑꯃꯗꯤ ꯌꯥꯝꯅ ꯂꯥꯟꯅꯕ ꯃꯑꯣꯡꯗ ꯁꯟꯗꯣꯛꯂꯝꯃꯤ ꯋꯥꯍꯩ ꯑꯁꯤ ꯇꯥꯔꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯃꯤꯅꯥꯜꯅ ꯍꯥꯏꯔꯛꯏ ꯎꯀꯤꯜꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯑꯂꯥꯟꯕꯅꯤ
एंड्रियाना वाशरूम चखिबदो यामना कुइमले यामना कुइना हलक्ते हाइदुना विश्वास अमदी फलकना येंगबा चटखिबनी अदुगा मखोय अनीना चटखिबा मतमदुदा आइचु चटके हाइदुना हौगली अदुबु राजबीरना आइबु चटखे याखिदे आइबु कोनसिनदुना थमखि एंगोंदा नमजाना थेकनानबा खोनरखि मतंग असिदनी आइना लेलिना थोमखिबसे आइना लेलिना थोमबगी मखोल ताबसिदनी मखोय म्याम चेनसिलखिबसे मसी मतुंगदा अखोयसु पाखतुना अदुम मफमदु थादोक्तुना चेनखिबनी हाइदुना हाइरमी मथंगी सिंदा अमुक सेगलना SSO मैडम दु अमुक ओथोक्तुना हंगलमी नंगना क्राइम से निमित्तुदा रिपोर्ट तोरमे हाइरबदी निमित्तुदा मिनाल फाद्रिबा करिगिनो हानगी टाइप अमुक SSO दुना अमुक वालोतुना हाइरई सेगलना मोहंगलई अदुदि नंगना मिनाल से कमदौना इलाइलाना फारिबनो SSO दुना हाइरई मिनालगी मई ममांगदा अखोयगी स्पाई खरा थादोक्तुना थमी मखोय मयामना मिनाल से लेरे हाइदुना पाउ पिरकपदगी मा भाबनी हाइदुना हाइरखि सेगल अमदी SSO मैडम अनिदो चुमी लाली हाइदुना मरयेनदुना लेरमी वा मखा तारबदा कानारोय खंगलदुना सेगलना मोहाइरई थलो थोपन नुमित अदुदा SSO मैडम नंगदी सुटी लै नाहाक्ति लुहोंबा अमा यावबु चखि अलापा मफम अमदा अदुगा नंगना कमदौना रिपोर्ट से इरमलिबनो हाइदुना FIR दु उतुना मयाम मांगदा पुथोरखि SSO दुना हाइरई आइडी लुहोंफमदगी क्राइम अचौबा अमा थोकले हाइदुना लुहोंफमदा थादोक्तुना ngata halaki aduga report se ibine हाइरखि सेगलना मखा तारई नंगना लुहोंबा यावबु मफम अदुदी फरिदाबाद नि मफम अदुदगी ना सूरज कुंसे किलोमीटर 22 नि मी अमन चप्पा मतमदा मिनिट 40 चंगनी अदुगा नाहाक्ति मिनिट 10 गी मनुंगदा यौरकलगा FIR से कमदौना इगिबनो हाइना हंगलखि SSO दो वा खंफम लेरमदे मरम अदुना इकाइगा तौदुना हाइरई आई गाड़ी कन्ना थौदुना लाखिबनी अदु तौखिबनी हाजुना हाइजिनरमी महाकि असिगुमा हाइजिनबा मतव असिदसु जस्ट न खंगले SSO से महाकना आइन यादबा लोन यादबा थबक खरा तौरे हाइबसिति मसिगी मतुंगदा सेगलना FIR दु पुथोक्तुना हाइरई FIR असिदा लेमाय म पिकथना इरी अदुबु तसेंगबा FIR दी मखादा इरिबा लाइन अनि सि खतनी राजबीरना थांगलकपा FIR नि हाजुना SSO न पारिबा FIR असिदी फोन मांगखिबा नुपा अमगी FIR नि फोन मांगखिबा नुपा अदुना मागी फोन मांगखिबगी मरमदा लेमाय से पिकथना इरमी अदुगा लेमाय गी अरोइबा सरुक्ता अहांग खितंग लेरमी अहांग खितंग असिदा SSO मैडम असिना राजबीर की कंप्लेन से इसनबनी अदुदुगा नुमित अदुदा थौदो असिगी केस रजिस्टर तोरमे हाइदुना हाइजिनबनी अदुगा मिनालबु फारिबनी हाइदुना पुलिस अदुन तौखिबा असोइबसिंग तो पुथोक्तुना थीना गांगलमी मसी मतुंगदा अमुक सेगलना मिनालबु कौथोक्तुना स्टैंड लेफलमी अदुगा हंगई मिनाल नंग वर्जिन ला मिनाल हाइरई मा वर्जिन नते हाइदुना इकाई किन हाइरखि अदुगा अमुक सेगलना हंगलखि नाकी अहानबा सेक्सुअल पार्टनर अदु कनानो हाइना हंगलखि मिनालना मागी मतम अदुगी बॉयफ्रेंड नि हाइरखि मसी मतुंगदा अमुक सेगलना हाइरखि नंगी बॉयफ्रेंड मयाम अमा लेरमगनी खाली मखोय म्याम अदुगा सेक्सुअली एक्टिव ओइखिब्रा हंगलखि मिनालना हाइरई खरम ओइखि खरम ओइखिदे सेगलना मोहलई करिगिदमक्ता खरम ओइरगा म्याम पुलप ओइद्रिबनो मिनालना हाइरई आइना पांबा मतमदा तौखि अदुगा इसाना यादव मतमदि केमता तौखिदे हाइरखि वहाय असे तारा मतुंगदा अमुक सेगलना हाइरखि अदुदि फरे नंगना मार्च की तांग अमदा नसाना यादे नसाना तौबु तल्ली हाइदुना नंगना उठखिबा करी खुदम जंगदम उठखिबगे राजबीरदा मिनालना हाइरई आइना यादे हाइदुना राजबीरबु इंथोखि सेगलना मो हाइरई नंगना इंथोकपदो अदुना तब नंगना करी वहाय हाइखिबगे हाइरई मिनालना हाइरई आइना नो हाइना हाइखि हाइरई वहाय असे ताबदा सेगलना हाइरई नुपी अमना नो हाइरबदी नो की अर्थ अमुक खनरुबगी मथौ ताद्रे नो हाइबदी नो हाइबनी याद्रबनी नहाकना तौरमलिबा खुदिमक लेपकदबनी हाइदुना हाइरमी मथंगी सिंदा अमुक सजजिना फलक पुकौथोक्तुना स्टैंड लेफलमी अदुगा मागी बैंक स्टेटमेंट पुथोक्तुना हाइरमी नंगी बैंक अकाउंट असिदा था थागी लुपा 5,500 चंगलिबसे करिगिनो फलकना हाइरई मदुदि आइना लोन लौबगी पैसानी सत्यजिना हाइरई नंगी से लोन लौब नते नंगना जाबेट को नुपा अमगा अरोन मेमोरी लेनबदगी जाबेट नोंदा पैसा से पिरकपनी हाइरखि फलक नमुक साउना हाइरखि आइना लोन की पैसा सिंग दो सिंगदोखिबगी ट्रांजैक्शन रिकॉर्ड यावबुदि नंग कोर्ट पुथोक्तुना उट्रिबा करिगिनो हाइदुना थीना गांगलखि मसी मतुंगदा अमुक सत्यजिना फलक की मयुमगी एबवा एमुंग मनुंगी एबवा कया पुथोक्तुना यामना थीना गांगलखि अदुगा माना ताबा गमलबा वा कया सिजिनदुना अलान वा कया अमा हाइदुना फलकपु सावहनबा होनखि फलकसु सत्यजिकी मतव असिदा खंगले कोर्ट असिना ताबा पामलिबसे मखोइना राजबीरदगी पैसा लवी हाइबसिनी हाइबसे मरम अदुना फलकना सत्यजितना मागी इमुंग मनुंग पंजुना थीना गांगलिबसे लेपनबगीदमक्ता होय आई पैसा लवी हाइदुना हाइदोरखि असी मतुंगदा अमुक फलकना हाइरखि होय अखोय पैसा लवी अदु अरबसु पैसा लौरबसु अखोइना इसाना यादे हाइदुना राजबीरदा नो हाइखिबनी मसादा इंथोखिबनी हाइदुना हाइरमी मसी मतुंगदा अमुक सेगलना राजबीर कौथोक्तुना स्टैंड लेफलमी अदुगा हंगलई नोइगी मुंगदा लेबा नुपिसिंग अदुदि यु थकप्रा राजबीरना हाइरई अखोइगी नुपिसिंगदे यु कनामता थकते असिगुंबा मिनाल होइगुंबी लमचत नाइदबि अमता नते मरम अदुना यु थकते हाइना याम मखो पोंगना हाइरखि अदुबु सेगलना फोटो मुलदुना हाइरई मसिदा यारिबा मसिदा यु थकलेबि नुपि असि कनानो खंब्रा अदुबु फोटो अदुदा यारिबि नुपि अदुदि
ꯔꯥꯖꯕꯤꯔꯒꯤ ꯃꯆꯟꯅꯨꯄꯤ ꯑꯣꯏꯔꯝꯃꯤ ꯃꯆꯟꯅꯨꯄꯤ ꯐꯣꯇꯣ ꯎꯕꯁꯤꯗ ꯃꯍꯥꯛ ꯌꯥꯝꯅ ꯁꯥꯎꯔꯛꯈꯤ ꯃꯍꯥꯛ ꯑꯁꯥꯎꯕ ꯐꯥꯊꯕ ꯉꯝꯗꯅ ꯁꯥꯎꯕ ꯍꯧꯔꯛꯈꯤ ꯋꯥ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯉꯥꯡꯕꯁꯨ ꯍꯧꯔꯛꯈꯤ ꯁꯦꯍꯒꯜꯅ ꯔꯥꯖꯕꯤꯔꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯊꯣꯛꯇꯨꯅ ꯃꯥꯒꯤ ꯂꯨꯍꯣꯡꯕ ꯑꯃꯗꯤ ꯃꯥꯒꯤ ꯄꯔꯁꯣꯅꯦꯜ ꯂꯥꯏꯐꯀꯤ ꯃꯔꯝꯗ ꯋꯥ ꯀꯌꯥ ꯍꯪꯂꯛꯈꯤ ꯃꯁꯤꯗ ꯔꯥꯖꯕꯤꯔꯅ ꯁꯥꯎꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨ ꯑꯩꯒꯤ ꯄꯔꯁꯣꯅꯦꯜ ꯂꯥꯏꯐꯅꯤ ꯀꯦꯁ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯗꯦ ꯁꯦꯍꯒꯜꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯀ꯭ꯂꯥꯏꯟꯁꯤꯡꯒꯤ ꯄꯔꯁꯣꯅꯦꯜ ꯂꯥꯏꯐ ꯄꯨꯊꯣꯛꯇꯨꯅ ꯉꯁꯥꯏꯗꯒꯤ ꯉꯥꯡꯅꯔꯤꯕꯁꯤꯗꯤ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯃꯈꯣꯏꯒꯤ ꯄꯔꯁꯣꯅꯦꯜ ꯂꯥꯏꯐꯁꯨ ꯀꯦꯁ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯗꯦ ꯑꯗꯨꯕꯨ ꯃꯌꯥꯝꯅꯗꯤ ꯄꯨꯊꯣꯛꯇꯨꯅ ꯃꯈꯣꯏꯕꯨ ꯐꯠꯇꯕꯅꯤ ꯍꯥꯏꯗꯨꯅ ꯃꯣꯏꯒꯤ ꯄꯔꯁꯣꯅꯦꯜ ꯂꯥꯏꯐ ꯄꯨꯊꯣꯛꯇꯨꯅ ꯃꯌꯥꯝ ꯃꯃꯥꯡꯗ ꯎꯠꯈꯤꯕꯅꯤ ꯍꯥꯏꯔꯝꯃꯤ ꯁꯦꯍꯒꯜꯒꯤ ꯍꯩꯁꯤꯡꯂꯕ ꯋꯥꯍꯩ ꯀꯌꯥ ꯁꯤꯖꯤꯟꯅꯗꯨꯅ ꯔꯥꯖꯕꯤꯔꯕꯨ ꯌꯥꯝ ꯊꯤꯅ ꯁꯥꯎꯍꯟꯈꯤ ꯑꯁꯤꯒꯨꯝꯕ ꯔꯥꯖꯕꯤꯔ ꯃꯥꯅ ꯍꯥꯏꯕ ꯋꯥ ꯇꯥꯗꯕ ꯃꯇꯝꯗ ꯃꯥꯒꯤ ꯁꯥꯎꯒꯜꯂꯕ ꯑꯃꯗꯤ ꯌꯥꯝꯅ ꯇꯝꯊꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤ ꯀꯣꯔꯠ ꯃꯃꯥꯡꯗ ꯄꯨꯊꯣꯛꯇꯨꯅ ꯁꯦꯍꯒꯜꯅ ꯎꯠꯂꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯁꯦꯍꯒꯜꯅ ꯖꯁꯇ ꯍꯥꯏꯔꯛꯏ ꯖꯁ ꯔꯥꯖꯕꯤꯔꯒꯤ ꯃꯇꯧ ꯑꯁꯤ ꯎꯕꯤꯔꯦꯗꯅ ꯃꯥꯅ ꯍꯥꯏꯕ ꯌꯥꯗꯕ ꯃꯇꯝꯗ ꯃꯥꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯁꯥꯎꯔꯤꯕ ꯑꯃꯗꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝ ꯊꯨꯅ ꯁꯥꯎꯒꯜꯂꯤꯕ ꯑꯗꯨ ꯍꯥꯏꯅꯤ ꯍꯥꯏꯕ ꯈꯪꯗ꯭ꯔꯤꯕꯁꯦ ꯑꯁꯤꯒꯨꯝꯕ ꯃꯇꯧ ꯑꯁꯤꯅ ꯊꯧꯗꯣꯛ ꯑꯗꯨ ꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯖꯁꯅ ꯁꯇ꯭ꯌꯖꯤꯠꯇ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯀ꯭ꯂꯣꯖꯤꯡ ꯑꯥꯔꯒ꯭ꯌꯨꯃꯦꯟ ꯄꯤꯔꯛꯂꯣ ꯍꯥꯏꯅ ꯁꯇ꯭ꯌꯖꯤꯠꯅ ꯍꯥꯏꯔꯛꯏ ꯌꯣꯔ ꯑꯣꯅꯔ ꯀꯣꯔꯠ ꯑꯁꯤꯗ ꯐꯂꯛꯅ ꯃꯈꯣꯏ ꯄꯩꯁꯥ ꯂꯧꯏ ꯍꯥꯏꯗꯨꯅ ꯌꯥꯖꯈ꯭ꯔꯦ ꯃꯤꯅꯥꯜꯅꯁꯨ ꯃꯍꯥꯛ ꯃꯈꯨꯠꯃꯛꯅ ꯔꯥꯖꯕꯤꯔꯒꯤ ꯃꯀꯣꯛꯇ ꯌꯨ ꯂꯤꯛꯂꯤ ꯕꯣꯇꯜꯅ ꯊꯣꯝꯃꯤ ꯍꯥꯏꯗꯨꯅ ꯌꯥꯖꯈ꯭ꯔꯦ ꯑꯗꯨꯒ ꯑꯦꯟꯗ꯭ꯔꯤꯌꯥꯅꯁꯨ ꯃꯥꯅ ꯂꯨꯆꯤꯡꯗꯨꯅ ꯗꯝꯄꯤꯕꯨ ꯃꯥꯒꯤ ꯀꯥꯗ ꯄꯨꯁꯤꯟꯈꯤ ꯍꯥꯏꯕꯁꯦ ꯃꯌꯥꯝ ꯃꯃꯥꯡꯗ ꯚꯤꯗꯤꯑꯣꯗ ꯎꯠꯈ꯭ꯔꯦ ꯑꯦꯚꯤꯗꯦꯟꯁ ꯀꯌꯥ ꯑꯃꯁꯨ ꯄꯨꯊꯣꯛꯈ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯃꯔꯥꯜ ꯂꯩꯔꯤꯕ ꯅꯨꯄꯤꯁꯤꯡ ꯑꯁꯤ ꯃꯤ ꯍꯥꯠꯀꯦ ꯇꯧꯔꯝꯕ ꯑꯃꯗꯤ ꯄ꯭ꯔꯣꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯆꯥꯔꯖꯇ ꯗꯟꯗꯤ ꯌꯥꯝ ꯁꯥꯡꯅ ꯄꯤꯕꯤꯌꯨ ꯍꯥꯏꯔꯛꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯖꯁꯅ ꯁꯦꯍꯒꯜꯗ ꯍꯥꯏꯔꯛꯏ ꯁꯦꯍꯒꯜ ꯅꯪꯁꯨ ꯅꯪꯒꯤ ꯀ꯭ꯂꯣꯖꯤꯡ ꯑꯥꯔꯒ꯭ꯌꯨꯃꯦꯟ ꯑꯗꯨ ꯄꯤꯔꯛꯂꯣꯗꯅ ꯁꯦꯍꯒꯜꯅ ꯍꯥꯏꯔꯛꯏ ꯌꯣꯔ ꯑꯣꯅꯔ ꯑꯩꯅ ꯍꯥꯏꯖꯒꯗꯕꯗꯤ ꯃꯤ ꯑꯃꯅ ꯃꯤ ꯑꯃꯗ ꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯗꯨꯗ ꯊꯕꯛ ꯃꯈꯥ ꯇꯥꯅꯤꯡꯉꯥꯏ ꯀꯩꯝꯇ ꯂꯩꯇꯦ ꯁꯦꯍꯒꯜꯅ ꯑꯃꯨꯛꯁꯨ ꯃꯈꯥ ꯇꯥꯔꯛꯏ ꯅꯪꯒꯤ ꯍꯦꯛ ꯅꯨꯄꯤ ꯑꯣꯏꯔꯕꯁꯨ ꯅꯨꯄꯤ ꯑꯗꯨꯅ ꯅꯣ ꯍꯥꯏꯔꯛꯂꯕꯗꯤ ꯃꯍꯥꯛꯅ ꯄꯥꯝꯗꯦ ꯍꯥꯏꯔꯛꯂꯕꯗꯤ ꯅꯪꯅ ꯐꯅ ꯇꯧꯅꯤꯡꯂꯕꯁꯨ ꯂꯦꯞꯀꯗꯕꯅꯤ ꯇꯣꯛꯀꯗꯕꯅꯤ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯆꯥꯎꯈꯠꯂꯕ ꯍꯧꯖꯤꯛꯀꯤ ꯃꯇꯝ ꯑꯁꯤꯗ ꯅꯣꯒꯤ ꯑꯥꯔꯊꯁꯦ ꯑꯃꯨꯛ ꯇꯥꯛꯅꯔꯕꯒꯤ ꯃꯊꯧ ꯂꯩꯇ꯭ꯔꯦ ꯌꯣꯔ ꯑꯣꯅꯔ ꯑꯩꯒꯤ ꯀ꯭ꯂꯥꯏꯟ ꯃꯤꯅꯥꯜꯅ ꯃꯁꯥꯅ ꯌꯥꯖꯗꯦ ꯅꯣ ꯍꯥꯏꯗꯨꯅ ꯔꯥꯖꯕꯤꯔꯗ ꯍꯟꯅ ꯍꯟꯅ ꯍꯥꯏꯖꯈꯤꯕꯅꯤ ꯃꯁꯤ ꯍꯥꯏꯔꯝꯃꯒ ꯁꯦꯍꯒꯜꯒꯤ ꯀ꯭ꯂꯣꯖꯤꯡ ꯁ꯭ꯇꯦꯠꯃꯦꯟ ꯑꯗꯨ ꯂꯣꯏꯁꯤꯟꯈꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯖꯁꯅ ꯃꯥꯒꯤ ꯋꯥꯔꯦꯞ ꯂꯥꯎꯊꯣꯔꯛꯈꯤ ꯃꯤꯅꯥꯜ ꯑꯦꯟꯗ꯭ꯔꯤꯌꯥ ꯑꯃꯗꯤ ꯐꯂꯛꯀꯤ ꯃꯊꯛꯇ ꯁꯤꯔꯤꯕ ꯀꯦꯁꯁꯤꯡ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯃꯇꯤꯛ ꯆꯥꯕ ꯏꯚꯤꯗꯦꯟꯁ ꯑꯝꯇ ꯐꯪꯗꯦ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯁꯤꯔꯤꯕ ꯃꯔꯥꯜ ꯑꯁꯤ ꯂꯣꯏꯅ ꯀꯣꯛꯂꯦ ꯍꯥꯏꯔꯛꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯔꯥꯖꯕꯤꯔ ꯑꯃꯗꯤ ꯗꯝꯄꯤ ꯑꯪꯀꯤꯠ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯅꯨꯄꯤꯕꯨ ꯅꯝꯖꯥ ꯅꯝꯊꯦꯛꯅꯕꯒꯤ ꯀꯦꯁ ꯑꯁꯤꯗ ꯃꯔꯥꯜ ꯂꯩꯔꯦ ꯍꯥꯏꯕꯁꯦ ꯃꯌꯦꯛ ꯁꯦꯡꯂꯦ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯃꯇꯤꯛ ꯆꯥꯕ ꯗꯟꯗꯤ ꯑꯁꯤ ꯃꯊꯪꯒꯤ ꯗꯦꯠ ꯑꯃꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯂꯦꯞꯂꯒꯅꯤ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯊꯧꯗꯣꯛ ꯑꯁꯤꯗ ꯆꯦꯟꯅꯔꯤꯕ ꯕꯤꯁꯋꯥꯁ ꯃꯍꯥꯛꯇꯤ ꯊꯧꯗꯣꯛ ꯑꯁꯤꯗ ꯆꯦꯟꯅꯔꯕꯁꯨ ꯅꯨꯄꯤꯁꯤꯡꯒꯤ ꯃꯥꯌꯣꯛꯇ ꯀꯥ ꯍꯦꯟꯕ ꯊꯕꯛ ꯇꯧꯈꯤꯗꯦ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯁꯨ ꯑꯀꯟꯕ ꯋꯥꯔꯅꯤꯡꯒ ꯂꯣꯏꯅꯅ ꯃꯔꯥꯜ ꯀꯣꯛꯄꯤꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯔꯥꯖꯕꯤꯔ ꯑꯪꯀꯤꯠ ꯑꯃꯗꯤ ꯗꯝꯄꯤ ꯄꯨꯂꯤꯁ ꯃꯌꯥꯝꯅ ꯉꯥꯛ ꯁꯦꯟꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯄꯨꯊꯣꯛꯈꯤ ꯅꯨꯄꯤꯁꯤꯡ ꯑꯗꯨꯗꯤ ꯃꯈꯣꯏ ꯀꯦꯁ ꯉꯝꯂꯦ ꯍꯥꯏꯗꯨꯅ ꯈꯔꯗꯤ ꯍꯔꯥꯎꯖꯈꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯀꯦꯁ ꯑꯁꯤ ꯉꯝꯅꯕ ꯍꯣꯠꯅꯕꯒꯤꯗꯃꯛꯇ ꯑꯆꯨꯝꯕ ꯄꯨꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯃꯁꯥꯅ ꯃꯁꯥꯕꯨ ꯃꯔꯥꯜ ꯂꯩꯖꯗ꯭ꯔꯕꯁꯨ ꯃꯁꯥꯅ ꯃꯈꯣꯏꯁꯦ ꯄ꯭ꯔꯣꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯊꯕꯛ ꯇꯧꯕꯤꯅꯤ ꯍꯥꯏꯕꯁꯤꯗꯤ ꯃꯌꯥꯝ ꯃꯃꯥꯡꯗ ꯌꯥꯖꯈꯤ ꯑꯆꯨꯝꯕ ꯑꯃ ꯐꯪꯅꯕꯒꯤꯗꯃꯛꯇ ꯃꯁꯥꯒꯤ ꯏꯖꯠ ꯀꯠꯊꯣꯛꯄ ꯇꯥꯈꯤ ꯅꯨꯄꯤꯁꯤꯡ ꯑꯁꯤꯗꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯈꯜꯂꯣꯟ ꯑꯅꯤ ꯈꯛꯇꯪ ꯊꯝꯖꯒꯦ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯅ ꯏꯆꯥꯅꯨꯄꯤꯗ ꯃꯁꯤ ꯐꯠꯇꯦ ꯃꯁꯤ ꯇꯧꯒꯅꯨ ꯃꯁꯤ ꯆꯠꯊꯣꯛꯀꯅꯨ ꯌꯨꯝꯗꯒꯤ ꯆꯠꯊꯣꯛꯈꯤꯅꯨ ꯅꯨꯄꯤꯅ ꯑꯁꯤ ꯇꯧꯕ ꯌꯥꯏ ꯑꯁꯤ ꯇꯧꯕ ꯌꯥꯗꯦ ꯑꯁꯤ ꯈꯛꯇꯪ ꯇꯥꯛꯄꯅ ꯐꯔꯤꯕ꯭ꯔꯥ ꯑꯅꯤꯁꯨꯕ ꯋꯥꯈꯜꯂꯣꯟꯗ ꯏꯆꯥꯅꯨꯄꯥꯁꯤꯡꯗ ꯁꯃꯥꯖ ꯑꯁꯤꯗ ꯂꯩꯔꯤꯕ ꯅꯨꯄꯤ ꯈꯨꯗꯤꯡꯃꯛ ꯏꯆꯦ ꯏꯆꯜꯅꯤ ꯏꯃꯥꯒꯨꯝꯕꯤ ꯏꯕꯣꯛꯀꯨꯝꯕꯤ ꯉꯥꯛꯇꯅꯤ ꯃꯈꯣꯏꯁꯤꯡꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕꯤꯕ ꯑꯃꯗꯤ ꯃꯈꯣꯏꯁꯤꯡꯕꯨ ꯏꯖꯠ ꯇꯧꯕꯤꯕ ꯇꯝꯕꯤꯕꯅ ꯐꯔꯤꯕ꯭ꯔꯥ ꯋꯥꯈꯜꯂꯣꯟ ꯑꯅꯤꯁꯤꯒꯤ ꯃꯔꯛꯇ ꯀꯔꯝꯕ ꯋꯥꯈꯜꯂꯣꯟꯅ ꯍꯦꯟꯅ ꯐꯕꯒꯦ ꯁꯃꯥꯖ ꯑꯁꯤꯒꯤ ꯅꯨꯄꯤꯒꯤ ꯊꯥꯛ ꯋꯥꯡꯈꯠꯍꯟꯒꯦ ꯍꯥꯏꯔꯕꯗꯤ ꯀꯔꯝꯕ ꯋꯥꯈꯜꯂꯣꯟꯅꯣ ꯏꯆꯥ ꯏꯁꯨꯁꯤꯡꯗ ꯇꯥꯛꯄꯤꯒꯗꯧꯔꯤꯕꯁꯦ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯃꯌꯥꯝꯒꯤ ꯃꯣꯠ ꯐꯣꯡꯗꯣꯛꯄꯤꯔꯝꯃꯨ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯋꯥꯔꯤꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤꯁꯤ ꯀꯝꯗꯧꯏ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯗ ꯈꯪꯍꯟꯕꯤꯔꯛꯎ ꯂꯥꯏꯛ ꯀꯃꯦꯟ ꯇꯧꯗꯨꯅ ꯃꯌꯥꯝꯒꯤ ꯃꯣꯠ ꯐꯣꯡꯗꯣꯛꯄꯤꯔꯝꯃꯨ ꯋꯥꯔꯤ ꯂꯣꯏꯗ꯭ꯔꯤꯐꯥꯎ ꯇꯥꯕꯤꯕꯒꯤꯗꯃꯛꯇ ꯃꯌꯥꯝꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯊꯥꯒꯠꯆꯔꯤ